mayambu ikoknona khoirumjari ngasisu mayamge nungainabagidama manipuri horror story amamuk puduna laksari horror story asigi maming samilai wari asi hingliba amati sikraba kanagumbi amattaga marinejati aibana wakhana sagatcharaga tabiriba singing ngak pathanabagidamakta semjaba warini wari asi haudringagi mangoinana mayamda karigumba khara khanganjari First online patriotic song competition athouba singbu ningsingba numit 13 August kamari lenana pangthok saragani organized by Kangla Sa Musical Coaching Center KMCC chatna kanglon lakliba date 13 da competition asi pangthok sagani saruk jabiningba competitor singna lakliba date mari phawbagi manungda register tobinaba haijari register toba matamda atom gi photo amadi Aadhar aikhoigi WhatsApp number 9366 3990 da thajin birakadabani registration free na lupasani oigani amadi lakliba date 11 phawbugi manungda adom na sakadaba isai adu aikhoigi WhatsApp number 93663990 da thabirakadabani saruk jagadaba competitor singna sakadaba isai adu instrument ani haibati tabla amadi harmonium khaktamak sijinnabiyu amadi microphone na singba electric ki polap amatada sijinnabi yaroi first prize 5000 second prize 3000 third prize 2000 oigani prize asi 13 August numita jenthok chagani judge ki warep na aroiba decision oigani akupa marol gi damak aikhoi gi number 9366399070 natraga 9362153299 da pau phawirakpa yagani adom na sakadaba isai adu date 11 phawge manungda video namlaga aikhoigi WhatsApp number 9366399070 da thabirakadabani hojik mayam da khudul tamjari manipuri horror story samilai tamlaba singya gi khul macha aduda langtak tariba yum singadu gi miyoi singdu suba nomba yamna kanjaba mabukchal semba mi ngaktani khul aduga thangna leiriba khul macha sing adusu adumangai sujan nomjaduna ngamna ba hingba ngaktani khul adugi mapung oiba sinphamdi singda chatuna sing chanba amadi langwa singuba asini kanagumba makhoi pulap punsinduna langphai chakuna sel tanba sumayawi nongmagi numittu mera wayungba numitni sanatondu kantauhai ki yumda lakli aduga kantabu kauri matam aduda kantana hingkhol lomdagi khumli ho kanano sumangda leplaga khongi budubo mapu leitabane aina somda khanau kaiba makhai kauri aduga mana hai lemba sabau hawdong milawbo paunungaiba matambigina laibani ne asomna sanatondu ngang duna kantagi manakta lakli aduda kantana kari paunu ne vai kanchi gi pawro mane kanchi gi pawne horen nungdang di kanchi hoide khonglu rasina kokil sabai bungo as bai wani ge du khumbagi wani ai bha amta tadida kaino kanagi kanchi kanagi kokil no tangang babu horen nasabi ine macha poinu nganbido makhoi gi mera wayungba satra jungani hairi lai lengbadu ngehag yenglu sidana ha bai asing berene ngahan thingnabadadi hairam dera hoine kadai dagi hairagani bai haibiri haini masak phajaba nupi koibase yam wabadi ko mathaga se yam sabani kanana khangni atopa amada haikhibadagi phangjinnaba tare khandana nangonda hairak amdabasu kanana khangbonoda ai gi wadi sinajau haisini masak phajabase hagna pamunuko mabuk yam sengdabani yare kaidoroge sanaton nangnane aise wakhal masa yamna khlale asekande se ayo sipai te paksi amta kabak ta toram nasana usu phanakan su mauri se amta tawseba tikiri phajana pijare ne ha airi tiki puraga chacha sabaso hajati nangbu chaningbro chalo da thon thokwa asumna marup anidu wa noktana horen lungdang mera wayung bata poinu nganbi hoida satra jungba yengusi haina watana khi matamdi asum haukibana numidangi matam werakli sanatondu mamanaba kharaga loinana kantabu hauba laklami kantasu hanana thaurang punamak loiduna makhoi pu ngaiduna leiramlei asumna makhoi punna wari sana poinu nganbi hoina satra semliba yum aduda lakli
ꯂꯝꯕꯤꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯪꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯈꯣꯡꯊꯥꯡ ꯈꯔ ꯇꯞꯊꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ꯫ ꯃꯈꯣꯏ ꯀꯌꯥ ꯊꯣꯏꯅꯗꯤ ꯀꯤꯔꯤ, ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯈꯨꯜꯂꯣꯏꯕꯅꯤꯅ ꯇꯠꯇꯅ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯨꯅ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯖꯤꯟꯅꯔꯨꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯇꯣꯃꯥꯂꯣꯗꯨꯕꯨ ꯃꯥꯏꯕ ꯇꯝꯃꯤ ꯍꯥꯏꯗꯥꯏꯅꯦ? ꯕꯨꯠ ꯄ꯭ꯔꯦꯠ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯥꯟꯅꯕꯒꯁꯨ ꯍꯩꯔꯦ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ?" ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣꯅꯦ ꯚꯥꯏ, ꯀꯔꯣꯝꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯂꯤꯕ ꯋꯥꯈꯜꯅꯣ ꯑꯗꯨꯅ? ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯊꯦꯡꯅꯩꯗꯅ, ꯑꯗꯨꯗ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯅꯤꯗ." ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯈꯪꯗꯦꯅꯦ ꯃꯗꯨ, ꯑꯩꯗꯤ ꯀꯌꯥ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯅꯠꯇꯦ ꯃꯥꯕꯨ ꯃꯩꯇꯩꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯌꯣꯝ ꯂꯥꯛꯄ, ꯎꯁꯤꯟ ꯇꯧꯕ, ꯌꯦꯂꯤꯡ ꯊꯥꯕ, ꯉꯥ ꯊꯥꯕ, ꯁꯟ ꯊꯥꯕ, ꯍꯧꯗꯣꯡ ꯊꯥꯗꯣꯛꯄ, ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄ, ꯂꯩꯋꯥ ꯊꯥꯕ, ꯂꯥꯏ ꯊꯥꯕ, ꯎ ꯊꯥꯕ, ꯅꯠꯇꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯔꯕꯖꯥꯠꯅꯣ? ꯃꯥꯏꯗꯣ ꯇꯟꯃꯟꯗꯅꯅꯦ ꯃꯥꯏꯕ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤꯀꯣ." "ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯚꯥꯏ, ꯃꯤ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯕꯅꯤ, ꯐꯩ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯤꯀꯣ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯩꯕꯅꯤ ꯍꯩꯕꯅꯤ, ꯉꯍꯥꯟ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯅ ꯌꯦꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯍꯧꯒꯠꯄ ꯆꯠꯄ ꯉꯝꯗꯗꯅ ꯁꯟ ꯒꯥꯔꯤꯗ ꯌꯨꯝ ꯐꯥꯎ ꯂꯥꯛꯈꯤꯌꯦ꯫ ꯁꯦꯟꯁꯨ ꯂꯨꯄꯥ 10 ꯂꯧꯍꯧꯔꯤꯕ꯫ ꯍꯩꯕꯅꯤ ꯍꯩꯕꯅꯤ, ꯑꯩ ꯑꯃ ꯄꯦꯟꯖꯔꯦꯀꯣ." "ꯑꯦ, ꯉꯥꯏꯈꯣꯅꯦ ꯚꯥꯏ, ꯀꯅꯥꯅ ꯌꯦꯡꯉꯒ ꯑꯃꯨꯛ ꯐꯔꯛꯏ ꯑꯗꯨꯗꯤ ꯅꯪꯒꯤꯗꯨꯗꯤ?" "ꯍꯣ, ꯑꯋꯥꯡꯈꯨꯜꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯌꯦꯡꯕꯗꯒꯤ ꯐꯔꯛꯏꯕꯅꯤ." ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯟꯅ, "ꯏꯗꯥꯏꯔꯦꯟ ꯁꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯤꯔꯛꯂꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯇꯞꯅ ꯏꯪꯅ ꯃꯣꯡ ꯍꯥꯗꯅ ꯂꯦꯡꯁꯜꯂꯁꯤ, ꯃꯤꯁꯨ ꯑꯗꯨꯝ ꯃꯔꯩꯔꯦ." ꯁꯅꯥꯇꯣꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯁꯛꯇ꯭ꯔ ꯁꯦꯝꯅꯕꯒꯤ ꯂꯩ ꯂꯦꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯛꯁꯤꯡ ꯑꯗꯨꯗ ꯐꯝꯂꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯐꯝꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ, ꯑꯃꯅ ꯑꯃꯨꯛ ꯉꯥꯡ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯁꯠꯇ꯭ꯔ ꯑꯗꯣ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯌꯨꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯥ ꯌꯥ ꯂꯥꯡꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯡꯂꯕ ꯁꯠꯇ꯭ꯔ ꯑꯗꯨ ꯌꯨꯡꯈꯠꯇꯨꯅ ꯃꯌꯥꯝ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯦ꯫ ꯁꯅꯥꯇꯣꯟ ꯑꯃꯗꯤ ꯀꯥꯟꯇꯁꯨ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯦ꯫ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯂꯥꯇꯣꯟ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯌꯣꯝꯂꯒ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯁꯟꯅꯩꯕꯤ ꯋꯥꯔꯛ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯊꯥꯕꯜꯁꯨ ꯐꯅ ꯅꯤꯡꯊꯤꯖꯅ ꯉꯥꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯁꯟꯅꯩꯕꯤ ꯋꯥꯔꯛꯀꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯨꯗ ꯈꯤꯇꯪ ꯀꯣꯛꯇꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯂꯥꯇꯣꯟ ꯑꯗꯨ ꯊꯝꯂꯤ꯫ ꯑꯗꯨꯒ ꯂꯥꯇꯣꯟ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯗꯨꯅ ꯌꯣꯝꯂꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯇꯤꯟꯃꯨꯔꯦꯟ ꯂꯥꯏꯃꯨꯔꯦꯟ ꯇꯤꯟꯄꯨꯟꯕ ꯂꯥꯏꯄꯨꯟꯕ ꯑꯗꯨꯉꯩ ꯁꯝꯆꯤ ꯈꯥꯏꯈꯤꯕ ꯑꯄꯨꯟ ꯄꯔꯩ ꯃꯇꯝ ꯌꯧꯔꯦ꯫ ꯒꯨꯔꯨ ꯁꯤꯗꯕ ꯃꯥꯒꯤ ꯌꯥꯊꯪꯅꯦ, ꯄꯨꯟꯁꯤꯟ ꯇꯤꯟꯁꯤꯟ ꯃꯇꯝꯅꯦ꯫ ꯍꯥꯏ ꯁꯥꯃꯨ ꯍꯛꯆꯥꯡ ꯊꯦꯜꯂꯕꯅꯦ꯫ ꯇꯤꯟꯄꯨꯟꯁꯦ ꯂꯥꯏꯄꯨꯟꯁꯦ ꯃꯤ ꯃꯀꯣꯛ ꯅꯠꯇꯦ ꯁꯥ ꯃꯀꯣꯛꯅꯦ, ꯂꯥꯏ ꯃꯁꯥ ꯅꯠꯇꯦ ꯃꯤ ꯃꯁꯥꯅꯦ ꯍꯥꯏꯅ ꯇꯅ ꯌꯥꯅꯁꯤ ꯍꯌꯨꯝ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯂꯤ꯫ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯗꯨ ꯋꯥꯔꯛꯂꯣꯝꯗ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯒ
ꯃꯥꯅ ꯀꯧꯔꯨꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯕ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯍꯥꯏ ꯃꯃꯥ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯑꯩ ꯀꯩꯗꯧꯔꯦ ꯏꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤꯕꯣ ꯅꯤꯡꯊꯤꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯃꯈꯣꯏ ꯕꯥꯅ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯒ ꯁꯨꯡꯆꯪ ꯆꯪꯉꯛꯇꯕ ꯑꯗꯨꯗ ꯊꯤꯕ ꯊꯣꯔꯛꯂꯤꯕꯅꯤ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯁꯨꯛꯄꯁꯤꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯏꯃꯨꯡꯗ ꯆꯪꯗꯁꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯝꯕꯅꯤ ꯆꯠꯁꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯈꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯖꯔꯛꯂꯒ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯃꯨꯛ ꯉꯥꯏꯕꯗ ꯃꯇꯥꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯗ ꯍꯥꯏꯔꯤ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯈꯔ ꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯑꯅꯥꯕ ꯈꯔ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤ ꯑꯩꯕꯨ ꯎꯅꯕ ꯃꯤꯒ ꯂꯥꯛꯂꯕꯗꯤ ꯈꯔ ꯊꯦꯡꯅ ꯍꯟꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯇꯝꯃꯨꯀꯣ ꯍꯩꯃꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯃꯃꯥ ꯍꯣꯏ ꯇꯥꯖꯔꯦ ꯅꯣꯡ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗ꯭ꯔꯤ ꯀꯌꯥꯝ ꯊꯥꯞꯄ ꯃꯐꯝꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯈꯔ ꯊꯥꯞꯄꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯏꯆꯥ ꯏꯕꯣꯇꯣꯟꯗꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗ ꯀꯨꯝꯍꯟꯒꯅꯨꯀꯣ ꯃꯃꯥ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯅ ꯊꯧꯈ꯭ꯔꯤ ꯑꯁꯣꯝꯗ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯣꯡ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯜꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟ ꯂꯥꯡꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯂꯁꯤ ꯄꯨꯡ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯕ ꯑꯗꯨ ꯍꯦꯛ ꯎꯔꯤ ꯃꯗꯨꯗ ꯇꯣꯃꯥꯜꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯃꯃꯥ ꯑꯩꯅ ꯍꯧꯒꯠꯂꯛꯀꯗꯕ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯏ ꯇꯩꯐꯝꯁꯤ ꯂꯩꯇ꯭ꯔꯕꯔꯣ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩ ꯑꯌꯨꯛꯁꯤꯗ ꯎ ꯃꯪꯒꯣꯜ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ ꯆꯠꯊꯣꯛꯑꯣꯗ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯅꯠꯇꯦ ꯑꯍꯥꯗꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏꯅ ꯃꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏꯗꯧꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯈꯪꯖꯗ꯭ꯔꯕꯗꯨ ꯍꯥꯏ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯒꯤꯗꯣ ꯌꯥꯎꯖꯗꯦ ꯑꯩꯅ ꯃꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯇꯟꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯄꯥꯝꯕꯩꯒ ꯂꯩꯖꯗꯦꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯠꯇꯨꯅ ꯗꯥꯔꯤ ꯋꯥꯏ ꯇꯩꯈ꯭ꯔꯤ ꯃꯗꯨꯗ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯦ ꯀꯥꯟꯅꯗꯦ ꯐꯠꯇꯕ ꯎ ꯃꯥꯡꯒꯣꯜ ꯎꯕ ꯑꯗꯒꯤ ꯐꯠꯇꯕ ꯃꯪꯕꯁꯤ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯕꯗꯤ ꯀꯣꯛꯏ ꯍꯥꯏꯅꯕꯅꯤ ꯀꯥꯟꯅꯗꯦ ꯑꯃꯨꯛ ꯇꯨꯝꯃꯨꯈꯤꯒꯦ ꯇꯣꯃꯥꯜꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯅ ꯂꯥꯎꯔꯛꯏ ꯑꯃꯨꯛ ꯇꯨꯝꯁꯤꯟꯗ꯭ꯔꯕꯁꯨ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯂꯕꯗꯤ ꯐꯠꯇꯕ ꯎ ꯃꯥꯡꯒꯣꯜꯗꯣ ꯀꯣꯛꯏ ꯍꯥꯏꯅꯕꯅꯤꯀꯣ ꯃꯥꯏꯕ ꯑꯣꯏꯔꯒ ꯑꯁꯤ ꯐꯥꯎ ꯍꯦꯛ ꯈꯪꯗ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯅ ꯈꯜꯂꯤ ꯍꯣꯏꯅꯤ ꯑꯃꯥꯡ ꯑꯁꯦꯡꯒꯤ ꯊꯕꯛꯇ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯂꯕꯗꯤ ꯀꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯐꯠꯇꯕ ꯎ ꯃꯥꯡꯒꯣꯜꯁꯤꯁꯨ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯂꯒ ꯀꯣꯛꯏ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯝꯕ ꯇꯥꯔꯦ ꯑꯩ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯎꯕꯅ ꯐꯒꯅꯤ ꯀꯥꯟꯗꯦ ꯑꯝꯇ ꯊꯧꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯇꯨꯂꯁꯤ ꯃꯅꯥ ꯈꯔ ꯊꯥꯗꯔꯕ ꯃꯇꯨꯡ ꯃꯆꯨꯝꯗꯨ ꯊꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯂꯣꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯆꯠꯀꯦ ꯅꯤꯡꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏ ꯈꯔ ꯐꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯉꯥꯏꯔꯝꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯍꯧꯒꯠꯅꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯌꯥꯝꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯕꯨ ꯏꯃꯨꯡꯗ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯈ꯭ꯔꯦ
ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯥꯡꯒꯣꯜꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩꯍꯧꯅꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅꯅ ꯁꯦꯕꯥ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯐꯝꯅꯅꯕ ꯃꯣꯔꯥ ꯑꯃ ꯄꯤꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯃꯤꯍꯨꯟ ꯌꯦꯡꯖꯒꯦ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯤꯍꯨꯟ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯅꯥꯕꯁꯤ ꯈꯔ ꯀꯨꯏꯔꯦꯅꯦ ꯃꯉꯣꯟꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯁꯥꯗꯣꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯅ ꯑꯅꯥꯕ ꯑꯁꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯦꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯗꯨꯅ ꯌꯦꯡꯁꯤ ꯂꯥ ꯂꯥꯇꯣꯟ ꯑꯃꯒ ꯈꯣꯏꯔꯥ ꯃꯩꯔꯥ ꯑꯃꯗꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯗꯤ ꯌꯦꯟꯕꯤ ꯑꯃꯨꯕꯤꯒꯤ ꯃꯔꯨꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ ꯐꯅꯤꯗ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯟ ꯂꯥꯡꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯐꯃꯥꯡꯗ ꯋꯥꯏ ꯄꯥꯛꯅ ꯇꯩꯊꯣꯛꯂꯒ ꯂꯥ ꯂꯥꯇꯣꯟ ꯑꯗꯨ ꯊꯥꯔꯤ ꯑꯗꯨꯒ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯗꯨꯕꯨ ꯆꯠꯈꯤꯅꯕ ꯂꯩꯇꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯂꯩꯇꯥꯏꯅꯔꯛꯄꯗ ꯑꯅꯥꯕ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯈꯥ ꯋꯥꯡ ꯑꯣꯟꯗꯨꯅ ꯑꯋꯥ ꯃꯩꯆꯥꯛ ꯈꯪꯂꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯑꯗꯣ ꯂꯦꯞꯂꯝꯗꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯌꯥꯡꯀꯣꯛ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯝꯅ ꯆꯠꯇꯨꯅ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯒ murum ꯁꯣꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯌꯦꯔꯨꯝ ꯑꯗꯣ ꯈꯪꯍꯧꯗꯅ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯕ ꯌꯦꯔꯨꯝ ꯑꯗꯣ ꯃꯩꯊꯛꯇꯒꯤ ꯊꯥꯡꯗꯔꯛꯄꯒꯨꯝ ꯃꯅꯤꯟ ꯐꯣꯡ ꯀꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯏ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗ ꯈꯔ ꯐꯔꯕꯔꯥ ꯍꯥꯏꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯑꯅꯥꯕ ꯑꯗꯨꯅ ꯈꯔ ꯐꯔꯤ ꯀꯣꯛ ꯉꯥꯎꯔꯝꯕ ꯃꯤꯠ ꯃꯝꯂꯝꯕ ꯑꯗꯨ ꯂꯣꯏꯅ ꯐꯔꯤ ꯍꯥꯏꯅ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯑꯅꯥꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯉꯝꯖꯕ ꯁꯦꯟ ꯈꯔ ꯈꯣꯏꯔꯨꯝꯗꯨꯅ ꯀꯠꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅꯁꯨ ꯍꯔꯥꯎ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯆꯣꯔꯣꯠ ꯄꯥꯝꯕꯤ ꯑꯃꯗꯤ ꯁꯝꯕꯜꯂꯩ ꯎ ꯋꯥꯅ ꯄꯨꯡꯁꯣꯡ ꯁꯣꯡꯕ ꯃꯈꯩ ꯍꯧꯔꯤꯕꯅꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯧꯔꯤꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯧꯗꯅ ꯎꯕꯒꯨꯝ ꯌꯥꯡꯅ ꯆꯦꯜꯂꯝꯕꯗꯒꯤ ꯈꯣꯡꯕꯥꯡ ꯑꯅꯤꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯈꯛꯂꯦꯞ ꯂꯦꯞꯂꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯟꯅ ꯈꯣꯡꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯤ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯒꯤ ꯀꯣꯏꯕ ꯁꯥꯋꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯎꯔꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯄꯒꯤ ꯃꯔꯝ ꯍꯪꯈꯤ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯍꯜꯂꯤ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯂꯥꯏꯃꯨ ꯑꯩꯒꯤ ꯇꯔꯥ ꯆꯤꯡꯗꯝꯅꯅꯕ ꯊꯝꯂꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯗꯨꯅ ꯀꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯆꯔꯥꯝ ꯆꯗꯠꯅꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ
नुपी अदु अइना तरा सिंदम्बा फंग्रबसु अमाइबा नंगी याइबिदु ओइना लौरगा अइगी आराम खौरांबा कोकलगे असी हाइदुना लाइमु अदो अमाइबा नोंदेन खोंबा तमना चोंसिल्लक्ले तंजा अदुदा अमाइबा नोंदेन खोंबना खोंगलै थुना मचिंदा लेवा अमा सोलगा खुबाक मसिंग खंगदना पोरोक पोरोक खुरक्ले खुबाक मखोल अदु ताबदा चोंसिल्लक्लिबा लाइमु अदो मनाकोंग अनिदु मेंसिंदुना यामना कन्ना लाउरगा खुरु खुदु कुंदुना मकोक अदो मालेम लाइमाइदा नोंथदुना अवाजैना खांगली मसदिगी अमाइबा नोंदेन खोंबना खुबाक खुबा अदो लेपलगा हाइई हाय लाइमु नखोइना नामु ताइबंग पानबा सिदा सानिंगबदा चा तौनिंगबदा तौ हाइनो हुमना पादुना ताइबंग मियुइबदा साइबी चैथिंग कया पीबदु मदु उबदा लाइमु फत्तबा सरोइ नखोइबु वारक पातेमनबा अमाइबा हाइबा इखोइसै सेमख्रबनी खंजौ मतुंग आइंगोंदा लानसिंगरक्लबदी अरुदगी हेनबा साइबी चैथिंग नंगनी खंजौ है असी हारगा अमाइबा नोंदेन खोंबदु मागी यांगोई सगोल अदो खुदुप थादुना थौख्रे मतम अदुदा लाइमु अदुना अमाइबा नोंदेन खोंबना चतखिबा माइकै येंगलगा मचिंदा सोली करिसु लेतबा सीबा नाइबा नमु ताइबंग महाकना कयादा लाक्चना तौरमख्रबा खंगलोइददो नंगी असोंद मतम गाइदुना अइना सोयदन लमन खुमगनी असी हारगा लाइमु अदो खाकना नोकलगा मफम अदुदगी मांख्रे सोमदा अमाइबा नोंदेन खोंबसु मागी यांगोई सगोल अदो थौदुना अतोप लेकाय अमदा अमुक लायेंब चतख्री नाकन अमदना अमाइबा साबा तोमालोदु मागी लेकायदा लैबा नुपा अमगी लाई खोरंबा लोरगा थोरकपदा मागी मामा थोकपा अंगौ सनादो थेंगनरी मदुदा अंगौ सनाना तोमालोबु हेक उबगा कौरई हाय तोमालो तोमालो नत्रबने नंगबो तोमालो कौरबदु तासिनदना प्रप चटनबो होनै मरमदी मागी मामना माना तौरिबा थबक असि हेक खंगपदा चैबा ngangbadi सोइद्रबनी अदुबु अतमनना कौरकपा अदुददी लैथोकपा याद्रदुना तोमालोना ए मामा कदोमदगनो तौरैसिबो नति कदाइदा लेंबिरुबनो हाय हुरानबना मपु ओरगा पोतु हुरानबरा हंगलकनी हायदना हाय वाहंग पहंगदा हंजिनबा ngang मालिने नंगना तौरिबदो हाय ngaiko nangbo माइबा सारे हाइबसिबु चुम्ब्रने अस कदाइदगी वानोदा मामा कनाना हाइजिन बिरिबनो हाय माइबा अमा ओइबा हाइबसे इराइ लाइना हेक्तो ओइबा याबा नत्तेको अतो सुदना नुंगाइनिंग्रा हाइबबु अवाफमदा ताजनी है नत्ति लंबीदा सुमना चचबा मीदुबु खुबाग मै येंगे हाइदना नमदना येंगगा सेल लौवी हाइदना यामना ngangnैको मदो नंग मामा ताबा कया नुंगाइतेको इबो अस मामा अदुदी आइना आंगांसिंग सुम लक्नबनिबा फै अदुबु ओइरदी अदुगा नंगना तसेंगना अमाइबा ओइनिंगलबदी आइगी मरुप अमा लै मंगोंदा हाइनरगा तंबा यागनिको मामा ओजा नोंदेन खोंबा ओइरबरा मासु हाइबनी अदो आइना हारिबा सिदी मादी नत्ते अतोपनी फरे आइसु थबक अमा लाकपनी आमता चलोखिगे आइ पाव फतबा ताहनगनु कोइबो होइदा मामा आई तोमालो असुमना तोमालोदु अंगौ सनाना हेक चतखिबगा नोकेम हायेम तौदुना वा कया ngang युम लोमदा हलक्ले असुमना महाक असुम लाकपना युम यौरी अदुगा चखुमदा संगदुना साक लोइरबरा हाइना येंगदरी अदुबु सफु सौबदा ngaइरमली मरुदा तोमालोना हाय हौजिक फावबा साक लोइरमद्रिबासिबु नत्ति कैदौ लैगे नत्ति नुपा से थबक चतखिना खंगलबदी साक तो खरंग ngana थोंगलंबा याद्रो हाइबनिदा तोमालोगी वादु ताबता मागे नुपी मंजूरीदु तोमालोदा ममितो पैदे यिंगई अदुगा माइबा सुनिंगदबसु साक होना लामलक्लबदी साउरइनि हा आइसे ngसाइदगी हिंखोल सुरिबनी अदुगा अमु नंगनबा हाइदना इरुजरगा साकसे थोंगलिबनी अदुसु अंगांगसि कबक्तना पूरगा थोंलिबसिनी नतिनी मखोइ बाबाना नोंगमता हिंखोल सिगी वाखल खनबिखिब्रो अदुगा मसिदा प्रप लागलगा अमु ngangbiradiने आइना खोइदौसि साउकलक्तना ngasiने इपामदा कोहे चतखिनिको हाय नपाम चतके हायसु साकतो लोइरो अदुगा थिदो अमु अरुदगिदी नपामदने नुमित ताबा फावबा लेजरुसो काइदे है आइदी याम फबनी है मीना हाइनबा मवा फत्तबा सिबा ngaइबा मचा फत्तबा चावबा ngaइबा हाइबदो आइंगोंदा हेक थोइदा ngaइखो
มาว่าพัตบสีบไงบะมาซาพัตบะสาวบไงบะอดูดีนุปีพัตบดีกะรีให้ตาเลยโหนุปีพัตบกีดีเนี่ยเลยตีอดูเนี่ยยาวดีบะกะรีกิเลยตีนี่ไอสิอพอไว้ไหมบะนี่เนี่ยเสียเสียต่อนุปีพัตบะสักขีบไงให้ไปใหญ่น่ะมาคุยแบบว่ากี่ดูดีเนี่ยไอ้บุญยามน่ะจะเล่นนิ่งบกี้วานี่ให้งานเรื่องอะไรแล้วนู่สักโดยสิโลอาสมโนวารีสันนิษฐานไงมาปานดมีอามกรกปฏิกีตัวมาโลดูทรอีมาดูดามากิมามันนับราเจนไว้รำบาดูดาวารีวัตัยสาดุน่ะเลยใครสมดาอามาบันนงเดนคมบสูอุทิลกิมาตมุไว้รักลบันินามายุมไม่ไกลปังเล็กลีอาสมนามหานาสาวรบลกุลอามากิมาตายเดลัยบะลำบีอามาดามากิยังโกยสกอลอดอคุดุกฐานายางทรกลีลกุลอดุกิอวังทางมุตนาอาสาวบปัดอามันเลยปัดอดุดกีลิรีนามีบันนุกสินหุมลักปดาปัดอดุกิอิสิงอดออิทักมาซากาดุนาเยงบดาปุ่งนิ่งบุญงอลฮัลีอดุกุมเลบจิสาอดุเยงดุนาอสมลักปดาปัดอดุกิอิทักสิงอดุดามกุกตาอจบเยมปะอุปะอามูบพิจลเซตปะวางจอรบนุปะอามาฮีอามาตรงดุนาอามายบันนงเดนคมบกิไม่เคยตำนาลักลามีมาดูอุปดาอามายบันนงเดนคมบะมากียังโกยสกอลอดอซาใจทาดุนายามในยากนัทรอีอดุกามากีตุงวยเนี่ยนะฮีทบะพิมูเซตปนุปะอดุสูยามในยากนาตานรักลีอาสมนาอามายบันนงเดนคมบะนามากีสกอลดูยามนาสมทรกปดามากีตุงดาตานรักขีบะนุปะอดุนามากีฮีอรุดกิสงทรกาอิสิงอิมายอดุดามาโคงนี้ละกายามในยากนาตานรักลีอดุกาอามายบันนงเดนคมบกีมังมักตะเล็บเลยมาดูดาอามายบันนงเดนคมบนาเท่าริบสกุลอดูอังเอาอภัยกุมมันนิงมังเจนดูนาปังช่วงตะส่งนักปดกีอามายบันนงเดนคมบดอเลยไม่ได้ตารีมาสิดกีสกุลอดูมาพัมมาดูทัดอกตุนาเฮาตุนเซนครีมาสิดกีอามายบันนงเดนคมบดูตับนาพิบัมเสียมละกะฮกเลยอดูกามากีมังดาทัดลิบอดูดานังกนาโนไฮนหังีมาดูดานงเดนคมบกิมามังเดเล็บลำบาพิมูเซตปามาสักครั้งแต่ปนุปาดูนะมากีมาตุงดัดทันนำบามขุดอดอมามังลมดัดทำละอีมาตามอดุดานุปาอดุกิมาขุดตาการิโนมายมอามาไปรมีมาดูอุบดาอามายบันนงเดนคมบนามากีมาคว้างได้ยานบาข่าวอดอยาวริบระให้ในจังหวัดปดายาวรำใจมาสิดกีมามังเดเลยริบาพิมูเซตปนุปาอดุนาอามายบันนงเดนคมบกิมานักตาสังสิลลักละกามากีข่าวมายมอดอปิรมีอดุกาปัดอดุกีอิสิงมาทักอดุดานี่ละกาอามุกจัดเครอดุกางาไซมานาตุงลักขิบาฮีอดุตุงดุนาอาสมเท่าเครตอริบมาตัวอสิดานงเดนคมบดีงักปนามาซาดอกาลีตัวกุตปนหายบขังดานุปาอดุนสัตขิบาไม่เกยดุดายิงดุนเลยมาสิตกิงฮักเจงลำละกามากีเซนคราบสกอลอดเลยว่าตัวดุนาอามุกเกาลีอดุกาเท่าดุนลักเลยอดุบูอามายบันนงเดนคมบดูงัสไฮกาฮาวจิกอิมันมันนัดรีมาซาโดไฮพัมขังตบะการิโนมังลันอมดาอิตาวตาวบตุนนัตตาวบฮุรีอดุกามาฮักมะโกเงารีตาวรกามัมอดุสูมาเซลมารังอุรักเลมาสิเดกิมาฮักตับนามาซาโดอาสมมาสมอุทรักละกาสกุลอดุดางาทรกาญาณอดุมักมังเครตันซาอาสิดามาฮักมานาลักลิบาปัดอดุดาฮีตุงดุนงาพารามีมาดูดาอัตโตปนุปะอามาสุมากีมาตุงไว้นางาพารีมาทำดูดานุปะดูนานงเดนคมปะดาฮัดอีสีระกดบะปุนซีเซงเจลโลระบะไลบักตะไลมูพัมเลบะมิโยอิกยาบุนังนาอาวูอปาสาดนะกันบีรีอดูกิมาเมลนันนังนาเซนเล่าดูนานุงายในหิงลีอดูบุนาฮักนะขังดีนังนะตอริบดูขยุมไลกีมายุกตานิไฮเวสีอานาเอกเจ้ารักปะปุนซีเซนเจลโลดริบะมีดีอดุกมักกันเจ้ามาดูดินนัตระดนาสีระกดบะมีนิไฮบะขังนานังนะนำดูนักกันลีมาดูกิมาติกซาบะไซระนังนะสวยนะพังกันนี่ขังเจ้าเฮียไม่บะอาศัยให้ระกขังหูตระอามายบันนงเดนคมบกีมันนังกันดาซาฟูกันนักกอร์คีมาดูดานงเดนคมบะอดอมาไม่อุบสินดูนาตาคีตันซาดูดามหักมิกับขังทุกทรอีมหานามิกับทรกปะแกนตารักปะดามหักอุจาวมากิมาคงดามีมายามามายมสิลละกันเลยรามีอดุกามากิมาโกกตะสูอิสิงสุดละมี
ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯥꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯉꯥꯡꯅꯕꯗꯨ ꯃꯍꯥꯛ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯒꯣꯜ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯥꯛꯄꯗꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯂꯩꯀꯠꯅꯖꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯈꯤ꯫ ꯑꯁꯣꯝꯗ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯅꯪꯒꯟꯗꯨ ꯆꯩꯅꯥ ꯐꯪꯕꯗꯧꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯁꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯒ ꯌꯦꯡꯍꯜꯂꯕꯗꯤ ꯄꯥꯈꯠꯈꯤꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯪꯒꯟꯗ ꯑꯆꯧꯕ ꯈꯣꯡꯄꯥꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯟꯗꯨꯅ ꯇꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗ꯭ꯔꯦꯟ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯩꯕꯣ꯫ ꯅꯪꯁꯨ ꯇꯥꯎꯅꯦ, ꯍꯧꯖꯤꯛ ꯃꯈꯥ ꯄꯥꯠꯇ ꯇꯥꯡꯖꯦꯡ ꯏꯄꯥ ꯁꯥꯐꯣꯡꯂꯦ, ꯑꯉꯥꯡ ꯅꯨꯕꯤ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ, ꯂꯦꯞꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯂꯤ꯫ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯣꯖꯥ, ꯅꯅꯥꯏꯅꯁꯨ ꯇꯥꯖꯩ꯫ ꯅꯅꯥꯏ ꯑꯩꯅꯁꯨ ꯆꯠꯇꯨꯅ ꯑꯅꯥꯕ ꯈꯔꯒꯤ ꯌꯥꯏꯕꯤꯗꯤ ꯀꯟꯖꯔꯝꯕꯅꯤ꯫ ꯑꯅꯥꯕꯁꯤꯡ ꯑꯗꯨꯗ ꯏꯄꯥ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡꯅ ꯁꯥꯗꯣꯡꯗꯨꯅ ꯍꯤꯡꯍꯥꯠ ꯍꯥꯠꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ, ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯃꯤꯗꯨ ꯑꯩꯅ ꯃꯨꯟꯍꯧꯕ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯦꯝꯁꯤꯟꯅꯔꯛꯂꯤꯅꯦ ꯑꯣꯖꯥ꯫ ꯃꯈꯥ ꯄꯥꯠꯀꯤ ꯂꯝꯖꯥꯏꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯃꯨ ꯑꯃꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯐꯅ ꯌꯥꯡꯅ ꯆꯦꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯐꯪꯈ꯭ꯔꯦ ꯑꯣꯖꯥ꯫ ꯃꯥꯅ ꯑꯩꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯔꯛꯂꯦ ꯑꯣꯖꯥ꯫ ꯑꯗꯨꯅ ꯑꯣꯖꯥ, ꯇꯥꯡꯖꯦꯡ ꯏꯄꯥꯅꯕꯨ ꯍꯣꯠꯅꯈ꯭ꯔꯕ ꯃꯤ ꯑꯃꯠꯇ ꯑꯩ ꯈꯨꯠ ꯊꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯑꯣꯖꯥ꯫ ꯍꯥꯏ ꯅꯣꯡꯗ꯭ꯔꯦꯟ, ꯅꯪ ꯃꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯃꯥꯏꯕ ꯇꯝꯂꯤꯕꯁꯤ ꯂꯥꯏꯕꯨ ꯎꯔꯒ ꯆꯦꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯑꯁꯣꯟ ꯑꯅꯥ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯕꯨ ꯀꯟꯅꯕꯔꯥ? ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯅꯦ ꯏꯕꯣ꯫ ꯍꯧꯖꯤꯛ ꯃꯈꯥ ꯄꯥꯠꯇ ꯁꯥꯐꯣꯡꯂꯤꯕ ꯏꯄꯥ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯑꯁꯤ ꯂꯩꯇꯥꯏꯅꯗꯨꯅ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯖꯔꯨꯅꯕ ꯂꯩꯇꯥꯏꯅꯗꯕ ꯌꯥꯗꯕꯅꯤꯅꯦꯀꯣ꯫ ꯑꯩꯒꯤ ꯃꯔꯨꯞ ꯈꯔꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯈꯣꯏꯅꯁꯨ ꯇꯦꯡꯕꯥꯡꯂꯛꯀꯅꯤꯀꯣ꯫ ꯑꯣꯖꯥ, ꯑꯩꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯣꯖꯥꯅ ꯁꯤꯟꯅꯕꯤꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯌꯣꯟꯅꯈ꯭ꯔꯦ ꯑꯣꯖꯥ꯫ ꯀꯔꯤꯅꯣꯅꯦ ꯅꯣꯡꯗꯦꯟ ꯈꯣꯝꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯗꯨ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ꯫ ꯑꯣꯖꯥ, ꯑꯩꯒꯤꯁꯤ ꯑꯣꯖꯥꯒ ꯑꯩꯒꯗꯪ ꯇꯥꯟꯅꯖꯅꯤꯡꯕ꯫ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠ, ꯑꯣꯖꯥꯅ ꯐꯅꯕ ꯇꯧꯕꯤꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯠ ꯑꯁꯤꯅ ꯆꯥꯔꯤꯕꯅꯤꯗꯣ꯫ ꯄꯥꯠ ꯑꯁꯤ ꯀꯨꯝꯕ ꯌꯥꯈꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯏꯕꯤ ꯃꯥꯡꯕ ꯃꯇꯥꯕꯅꯤ ꯑꯣꯖꯥ꯫ ꯃꯌꯥꯝ, ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪꯒ ꯄꯨꯟꯈꯤꯁꯤ, ꯑꯗꯨꯒ ꯀꯩꯗꯧꯉꯩ ꯏꯄꯥ ꯇꯥꯡꯖꯦꯡꯕꯨ ꯂꯩꯇꯥꯏꯅꯕ ꯍꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯔꯦ꯫ ꯐꯅꯤ ꯇꯥꯗ ꯍꯣꯏ, ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕ ꯑꯍꯟꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯍꯟꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯣꯡꯗꯦꯟ ꯈꯣꯝꯕ, ꯑꯣꯖꯥ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯅꯪꯕꯨ ꯊꯕꯛ ꯑꯁꯤ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯣꯖꯥ, ꯑꯗꯨꯒꯤ ꯅꯠꯆꯗꯦ, ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗꯨ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯌꯨꯝ
ꯁꯤꯗꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯃꯁꯤꯗꯤ ꯀꯔꯝꯅꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯥꯟꯅꯅ ꯂꯥꯏꯒ ꯅꯝꯅꯔꯨꯔꯕ꯭ꯔꯅꯦ ꯑꯣꯖꯥ ꯑꯩꯅ ꯑꯍꯥꯟꯕꯗ ꯆꯤꯡꯌꯥ ꯑꯃꯗ ꯂꯥꯏꯃꯨ ꯑꯃꯒ ꯅꯝꯅꯈꯤ ꯃꯗꯨꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯈꯤ ꯑꯣꯖꯥ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯛꯄꯗ ꯃꯈꯥ ꯄꯥꯠꯇꯒꯤ ꯂꯥꯏꯃꯨ ꯑꯃꯅ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯈꯤ ꯑꯩꯁꯨꯅꯦ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯐꯅꯗꯤ ꯀꯟꯅꯗꯤ ꯅꯥꯟꯊꯣꯛꯅꯅꯕ ꯆꯦꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯪꯗꯨꯅ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯥꯎꯔꯝꯂꯤꯕ ꯑꯁꯤꯅꯤ ꯑꯣꯖꯥ ꯃꯁꯤꯅ ꯑꯩ ꯆꯤꯛꯄ ꯁꯥꯕ ꯑꯅꯝ ꯆꯨꯕ ꯀꯌꯥ ꯇꯧꯔꯦ ꯑꯣꯖꯥ ꯃꯁꯤꯕꯨ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯑꯣꯖꯥ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯣꯖꯥꯒꯤ ꯅꯥꯛꯁꯤꯗ ꯆꯥꯛꯆꯔꯤꯕꯁꯤꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯐꯍꯟꯕ ꯉꯝꯃꯤ ꯇꯧꯒꯗꯕꯨ ꯃꯈꯥ ꯄꯥꯠꯇ ꯂꯩꯔꯤꯕ ꯂꯥꯏꯁꯦ ꯇꯥꯡꯖꯦꯡ ꯏꯄꯥ ꯑꯁꯤ ꯈꯛꯇ ꯑꯣꯏꯔꯗꯧꯔꯤꯍꯩ ꯐꯠꯇ꯭ꯔꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯨ ꯌꯥꯎꯔꯦꯅꯦ ꯃꯁꯤ ꯄꯨꯟꯅ ꯂꯩꯇꯥꯏꯅꯍꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯃꯊꯪ ꯂꯥꯟꯁꯤꯜꯂꯛꯇꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯁꯨ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯇꯥꯏꯅꯍꯧꯁꯤ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯑꯔꯨꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯇꯦꯟ ꯑꯗꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯂꯩꯖꯔꯤ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤ ꯑꯣꯖꯥ ꯐꯔꯦ ꯍꯌꯦꯡ ꯋꯥ ꯇꯥꯟꯅꯕ ꯑꯁꯤꯗ ꯅꯪꯁꯨ ꯌꯥꯎꯔꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕ ꯑꯃꯥꯏꯕ ꯈꯔꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯖꯥ ꯃꯥꯏꯆꯧꯁꯤꯡꯅ ꯃꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯁꯤꯡ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯍꯦꯛ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯊꯤꯡꯗꯨꯅ ꯑꯋꯥꯕ ꯇꯥꯔꯒꯗꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤꯀꯣ ꯁꯦ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯐꯅꯅꯕ ꯑꯩ ꯏꯁꯤꯡꯗ ꯁꯣꯟꯕꯤꯒꯦ ꯑꯗꯨꯒ ꯂꯩꯋꯥ ꯑꯗꯨꯁꯨ ꯉꯁꯤ ꯇꯝꯕꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯩ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯊꯣꯛꯂꯨꯒꯦ ꯐꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯩꯕꯨ ꯍꯧꯖ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯕ ꯏꯅꯪꯒꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯒꯤ ꯂꯃꯟꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯍꯨ ꯆꯥꯎꯕ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯑꯋꯥ ꯆꯩꯅꯥ ꯄꯤꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯔꯥꯒ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯨ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯜꯂꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯪꯒꯟꯗ ꯆꯥꯏꯁꯤꯜꯂꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯌꯥꯝꯅ ꯅꯥꯕꯒꯤ ꯆꯩꯅꯥ ꯐꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥ ꯀꯔꯛ ꯆꯤꯛꯇꯨꯅ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯎꯠꯀꯦ ꯈꯪꯒꯅꯤ ꯈꯟꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯃꯝꯂꯤꯕ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯄꯥꯎ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯩꯗ꯭ꯔꯥ ꯃꯈꯣꯏ ꯃꯄꯥꯕꯨ ꯇꯥꯕꯤꯕ꯭ꯔꯣ ꯍꯥꯏ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯃꯃꯥ ꯏꯕꯥꯏ ꯀꯨꯜꯂꯒꯤ ꯁꯟꯕꯤꯗꯨ ꯁꯟꯅꯥꯎ ꯄꯣꯛꯂꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯑꯩꯅ ꯁꯟ ꯂꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯒꯦ ꯍꯥꯏꯈꯤꯕꯅꯤ ꯂꯥꯕꯅꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯒꯤꯗꯨꯕꯨ ꯀꯔꯣꯝꯗ ꯂꯥꯝꯁꯤꯜꯂꯨꯔꯤꯕ ꯋꯥꯈꯜꯅꯣ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎꯁꯤꯒ ꯁꯟꯅꯥꯎ ꯄꯣꯛꯄ ꯅꯠꯇꯕ ꯍꯥꯏꯌꯨ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯍꯣ ꯃꯈꯥ ꯄꯥꯠꯇ ꯀꯅꯥꯃꯠꯇ ꯀꯨꯝꯕ ꯉꯝꯗ꯭ꯔꯦ ꯇꯥꯡꯖꯦꯡ ꯏꯄꯥꯅ ꯃꯈꯥ ꯄꯥꯠ ꯉꯥꯟꯅꯩꯔꯦ ꯇꯥꯡꯖꯦꯡ ꯏꯄꯥ ꯑꯣꯛꯅꯕꯁꯤꯡꯗꯤ ꯂꯦꯞꯁꯤ ꯁꯤꯔꯦ ꯍꯥꯏꯅꯔꯤꯅꯦ ꯑꯗꯨꯅ ꯃꯈꯥ ꯄꯥꯠꯇ ꯀꯅꯥꯃꯠꯇ ꯀꯨꯝꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯄꯥꯠꯇ ꯂꯥꯛꯇꯨꯅ ꯏꯟꯖꯤꯡ ꯂꯣꯡꯈꯣꯜ ꯈꯣꯏꯊꯥ ꯂꯪꯊꯥ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯈꯨꯜ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯔꯤ ꯈꯪꯗ꯭ꯔꯦ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯂꯗꯧ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤꯀꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯩꯗꯧꯋꯤ ꯍꯥꯏꯒꯦ ꯃꯈꯥ ꯄꯥꯠꯇ ꯀꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯋꯥꯡ ꯄꯥꯠꯁꯤꯗ ꯀꯨꯝꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯦ ꯃꯃꯥ ꯍꯣ ꯑꯗꯨꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯋꯥꯈꯜꯅꯤꯗꯅ ꯃꯈꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯋꯥꯡ ꯄꯥꯠꯁꯤꯗ ꯉꯥꯟꯅꯩꯔꯕꯗꯤ ꯉꯐꯥ ꯍꯟꯊꯔꯦ ꯍꯤꯔꯝ ꯀꯥꯏꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯅꯤ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯃꯃꯥ ꯅꯪꯗꯤ ꯌꯥꯝꯅ ꯀꯨꯞꯅꯕꯨ ꯇꯥꯔꯝꯃꯤ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯂꯩꯀꯥꯏ ꯋꯥꯔꯦꯝ ꯁꯨꯕ ꯆꯠꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯍꯣ ꯆꯠꯆꯗꯦ ꯉꯁꯥꯏꯗꯣ
ꯑꯩꯈꯣꯏꯗ ꯆꯨꯍꯤ ꯌꯣꯟꯕꯤ ꯑꯕꯣꯛꯇꯣ ꯆꯨꯍꯤ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯇꯝꯂꯝꯂꯤꯕꯅꯤ ꯑꯕꯣꯛꯇꯨꯗꯤ ꯈꯨꯜ ꯀꯣꯏꯅ ꯆꯠꯄꯅꯤꯅ ꯄꯥꯎꯁꯦ ꯇꯥꯔꯤꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯖꯥꯠꯂ ꯃꯉꯣꯟꯗ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯂꯩꯋꯥ ꯁꯤꯖꯤꯟꯅꯕ ꯖꯥꯠꯅꯣ ꯃꯈꯥ ꯈꯨꯟ ꯐꯥꯎꯔꯒ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯅ ꯆꯠꯄꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯖꯥꯠꯂ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯇꯝꯐꯥꯅ ꯃꯈꯣꯏꯕ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯤꯗꯨꯕꯣ ꯍꯥꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯇꯝꯐꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗꯨ ꯃꯥꯒꯤ ꯃꯆꯥꯒ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯐꯨꯡꯒꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯅ ꯑꯩꯗꯤꯅꯦ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯩꯁꯨ ꯍꯩꯇꯅ ꯑꯃꯥꯏꯕ ꯁꯥꯕꯗꯣ ꯈꯤꯠ ꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯥꯟꯅꯗꯕꯗꯅꯦ ꯗꯁꯥ ꯇꯥꯖꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯟꯗꯛ ꯃꯈꯥ ꯄꯥꯠꯇ ꯂꯥꯏ ꯊꯣꯛꯇꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯔꯦ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯌꯥꯎꯁꯤ ꯀꯥꯏꯅ ꯍꯧꯔꯛꯑꯣ ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥꯕꯨ ꯀꯔꯤ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯒꯦ ꯇꯣꯛꯆꯧꯀꯣ ꯑꯁ ꯃꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯁꯦ ꯑꯩꯁꯨ ꯑꯃꯥꯏꯕꯅꯤꯅꯦ ꯑꯃꯥꯏꯕ ꯃꯣꯏꯅꯕꯨ ꯍꯧꯔꯛꯂꯕꯗꯤ ꯑꯩꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯈꯥ ꯄꯥꯠꯇ ꯂꯩꯔꯤꯕ ꯂꯩꯌꯥꯝꯗꯨ ꯄꯦꯠ ꯄꯦꯠ ꯃꯦꯠꯂꯒ ꯍꯥꯠꯀꯦꯁꯦ ꯑꯩ ꯍꯦꯔꯥ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯠꯇꯦꯅꯤ ꯃꯈꯣꯏ ꯕꯕꯥꯕꯨ ꯀꯔꯤ ꯃꯟꯇ꯭ꯔ ꯍꯩꯔꯒꯦ ꯍꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯈꯣꯏ ꯕꯕꯥꯅ ꯂꯥꯏꯌꯦꯡꯕꯗ ꯐꯈꯤꯕ ꯃꯤꯁꯤꯡꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯈꯨꯠ ꯊꯦꯛꯂꯒ ꯄꯥꯍꯧꯒꯦꯅꯦ ꯀꯩ ꯀꯥꯟꯗꯕꯗ ꯈꯪꯗꯦ ꯑꯩꯅꯦ ꯅꯧꯅ ꯂꯨꯈ꯭ꯔꯥꯎ ꯑꯣꯏꯕꯒ ꯉꯝꯂꯣꯏꯀꯣ ꯃꯣꯏꯅ ꯍꯧꯔꯛꯑꯁꯨ ꯆꯠꯄꯤꯔꯨꯅꯨ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏ ꯀꯩꯗꯧꯕꯩ ꯂꯨꯈ꯭ꯔꯥꯎ ꯑꯣꯏꯔꯨꯅꯦꯒꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯏꯇꯣꯝꯇꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯃꯗ ꯍꯦꯛꯇ ꯂꯩꯁꯤꯜꯂꯨ ꯀꯩ ꯀꯥꯟꯗꯕꯗ ꯆꯕꯦꯡ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯐꯩ ꯍꯌꯦꯡꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯁꯦꯕꯥ ꯉꯝꯂꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯟꯖꯨꯔꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯆꯨꯝ ꯌꯥꯎꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯈꯨꯆꯨꯝꯗꯨ ꯍꯩꯗꯣꯛꯄ ꯊꯣꯔꯛꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯈꯥ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒ ꯇꯣꯃꯥꯂꯣ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯃꯈꯥ ꯄꯥꯠ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯥꯠ ꯑꯁꯤꯗ ꯈꯣꯏꯊꯥ ꯂꯪꯊꯥ ꯇꯧꯗꯨꯅ ꯄꯇꯥꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯟꯖꯨꯔꯤꯅ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯑꯆꯧꯕ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯨꯇ꯭ꯔꯤ ꯃꯥꯟꯕ ꯃꯈꯣꯏ ꯈꯔ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯄꯔꯦꯡ ꯁꯥꯡꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯑꯃ ꯍꯩꯀ꯭ꯔꯦꯡ ꯃꯊꯛꯇꯒꯤ ꯕꯝ ꯂꯥꯎꯅ ꯇꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤꯗꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯥꯛꯁꯪꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯍꯥꯏ ꯃꯃꯥ ꯀꯩꯗꯧꯔꯦ ꯍꯥ ꯀꯔꯤ ꯊꯦꯡꯅꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯀꯥꯆꯤꯟ ꯑꯃꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯃꯩꯅꯝ ꯑꯗꯣ ꯐꯨꯡꯒꯥꯗ ꯁꯠ ꯆꯝꯈꯠꯇꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯟꯖꯨꯔꯤꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯁꯦ ꯃꯅꯤꯡꯒꯤ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤꯗꯅꯦ ꯂꯥꯏ ꯈꯨꯟꯗꯤꯟꯅꯍꯧꯔꯤꯕꯅꯤ ꯑꯝꯇ ꯊꯣꯛꯄꯤꯈꯤꯅꯨ ꯍꯦꯔꯥ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯅꯪꯕꯨ ꯂꯛꯅꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯑꯩ ꯊꯣꯛꯂꯒ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯂꯣꯗꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯒ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯈꯤꯗꯦ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯎꯕ ꯁꯥꯔꯒ ꯑꯩ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯏ ꯑꯗꯨꯒ ꯃꯥꯅ ꯍꯧꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯟꯇ꯭ꯔ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯖꯤꯟꯅꯔꯒ ꯂꯥꯏ ꯇꯥꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯟꯖꯨꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯔꯥ ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯂꯥꯏꯅꯤꯗ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗ ꯅꯪꯅ ꯊꯦꯡꯅꯔꯨꯕꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯀꯥꯝꯕꯗꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯇꯣꯃꯥꯂꯣꯒꯤ ꯋꯥꯗꯨꯗ ꯃꯟꯖꯨꯔꯤꯗꯨ ꯉꯥꯡꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯂꯝꯃꯅꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯍꯣ ꯀꯅꯥꯅꯣ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯃꯥꯂꯣ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ
haina hanglakpa aduda Tomalona yamna harauna hoi mane ai thong hangge adugu wado hainarasi asi haina mamang thong ato hanglaga mapanda prap thurai maruda amuba phijol setpa makok phiruk khumpa wangtak tawpa amuba humkhak suri taphamda liplaga leirami maruda Tomalona hai nakoidi kana no ne nasak suam ta khangde ne ai su hobe thorakpada mainam jaroktre nakhoibu kari lekai dagi no ne Tomalona hangba adu suri taphamda leiriba makhoi ahum aduna amata khumdi masidagi Tomalodu akiba pharok aduna imungda changkhige tawbata leplaga leiriba amuba ahum adugi maraktagi amana oja maiba aikhoi inedo yamna kanna na haure amta chalusi ojana natrabadi kanamatana yengma ngamdre adakina matiksana kachage wadu tabata amaiba Tomalona adu ngasaina hayu yadro adudi ai phiyamta honglukhige ko nakhoi ngahakta ngairamu koiroida asi hairaga imungda changkhige tawbata hauji wa hairakliba amuba duna hairi oja maibana phi hongduna leirabadi matam yamna mangnani aikhoi atopo oja amaiba ama tanarurage aikhoi chatlage wadu tabata amaiba Tomalona ngai khune ai phiga mata honglaroise hekta chalasi anabado aina yengrabadi pharoidoribani ne asi haiduna makhoi ahum aduga punna amaiba saba Tomalodu konthong lomda thokhrei mahana chakhrabada magi nupi manjurina Tomalodu changmallaktaba aduda mainam paiduna macha adu posinduna mapalomda thurai adubu Tomalo ado leiba uramdi tawriba sida manjuri masa adu ipa pakhatladuna Tomalobu kauba horaklei maning mayas koichat chatuna Tomalobu kauri asomna manjurina Tomalobu kaubadu thangnabada leiba yum singi miyoi singna tarakladuna thuknaraklei aduga kari tawrabage Tomalo kadaida chakhrabage haina hanglari maduda manjurina mana maningda khusum haidokpa thokpada ukhiba amadi mi amana kaurakpadagi Tomalona mapanda thokhiba amadi manjurina mapanda thorakpada leramdabagi wari pumba tamkhi paw adu tabada mayamdu yamna kinarami adubu hauji thiba khangjiba Tomalodu thidabadi yadabanina makhoi naha khara mainam paiduna Tomalobu kauduna thirakli somduna Tomalodu amuba hu maduna asoma marak amata asom pusilai maduda Tomalona hai ngai khoni nakhoibu nakhuna saliba sibu yum tabrane masigi lambi sidi amuktabu chatrine masida chalaga kari lekai tagadabanu ne Tomalona hanglibadu makhoi ahumna amata khumlamdi masdagi Tomalona masidi mawuk amani khlakladuna tungoinena leitharaga lehounaba honari matam maduda makhoi ahum adugi maraktagi amana oja maiba aikhoina haiba yum madu yore anabadu mangda uriba yum masida leiribani amukta changlusi asi hairaga yum aduta changnabagi damak yum adugi mana tamna laklei matam aduda amaiba Tomalona makhoi ahum adugi makhut makhong ado yengi adubu amuba zon lauba phijol setpana karimata udi asumna Tomalona yum aduda changsinnabagi changsilingai somdana mabu thirakpa kangbu aduna lambida meragi likon sanaba chatlupa nupa pakhang khara thengnakhi maduda Tomalobu thirakliba miyoi sing aduna somda Tomalo chatkhiba ubra haina hangki maduda likon sanaruraga halakliba nupa macha sing aduna hoi ui somda murum solaga chatkibani haina khumlaklei masidagi Tomalobu thiba lakliba miyoi sing aduna nupa macha sing aduda makhoisu Tomalobu thiba khara yaubiyu makhoina ma thingnaramliba jaga adu kadaidano haina hanglari maduda nupa macha sing aduna makhoi ta ke haiduna mayamdu poraklaga swaida thingnakhibani aduga somgi singnung taba lambi asomda chatkhi aikhoidi masa sengdokpa chatkiboi ningi haina khumlaklei maduda Tomalobu thiba lakliba kangbu aduna Tomalodu lai phatabana chele haiba khanglakpadagi khonglei thuna mabu tana hosi haiduna mana sangkhi hariba jingnung aduda sangsillaklei somda Tomalodu mabu purakliba makhoi ahum maduna yum amada pusilai aduga amuba phi amana kupsinduna thamba
ꯑꯅꯥꯕ ꯑꯃꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯅꯥꯕꯗꯨ ꯑꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯣ ꯍꯥꯏꯔꯛꯂꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯇꯣꯃꯥꯂꯣꯗꯨ ꯀꯤꯕꯅ ꯃꯁꯥꯗꯣ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯤꯅ ꯑꯃꯨꯕ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯃꯨꯕ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯕ ꯑꯗꯨꯗꯤ ꯃꯩꯅ ꯃꯨꯁꯤꯟ ꯃꯨꯅ ꯆꯥꯛꯈ꯭ꯔꯕ ꯀꯥꯊꯦꯛꯂꯕ ꯑꯁꯤꯕ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯕ ꯑꯀꯥꯕ ꯑꯁꯤꯕ ꯑꯗꯣ ꯇꯣꯃꯥꯂꯣꯗ ꯃꯀꯣꯛ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯁꯤꯜꯂꯛꯂꯤ ꯃꯃꯤꯠꯇꯣ ꯉꯧꯔꯣꯛ ꯉꯧꯏ ꯏꯇꯣꯡ ꯇꯣꯡꯅ ꯄꯥꯡꯊꯣꯛꯂꯒ ꯇꯣꯃꯥꯂꯣꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯂꯣ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯂꯣꯗꯨ ꯃꯀꯣꯛꯇꯨ ꯑꯃꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯍꯨꯠ ꯄꯪꯂꯩꯗ ꯂꯩꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯣꯃꯥꯂꯣꯕꯨ ꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯩꯀꯠꯅꯅꯕ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒ ꯈꯔ ꯅꯛꯅ ꯂꯩꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯀꯧꯗꯨꯅ ꯂꯩꯀꯠꯅꯕꯗꯒꯤ ꯇꯣꯃꯥꯂꯣꯗꯣ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯇꯣꯃꯥꯂꯣꯁꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯈ꯭ꯔꯦ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯌꯨꯝ ꯌꯧꯔꯒ ꯈꯜꯂꯤ ꯏꯁ ꯄꯥꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯂꯛ ꯌꯧꯁꯤꯜꯂꯛꯂꯕ ꯊꯕꯛꯁꯤ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯍꯣꯏꯗ ꯑꯃꯥꯏꯕ ꯀꯌꯥ ꯌꯥꯎꯅ ꯃꯌꯥꯝ ꯇꯤꯜꯂꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯉꯔꯥꯡ ꯇꯣꯃꯥꯂꯣꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯕꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯃꯊꯪ ꯍꯥꯠꯅꯅꯕ ꯈꯣꯏꯌꯨꯝ ꯂꯌꯥꯝꯅ ꯁꯤꯟꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯑꯃꯥꯏꯕꯁꯤꯡꯗ ꯈꯪꯍꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯌꯥ ꯊꯣꯏꯅ ꯍꯩꯖꯗꯕ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯁꯥꯕꯗ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯂꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯊꯨꯕꯗ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯃꯈꯥ ꯄꯥꯠꯇ ꯉꯥꯟꯅꯩꯔꯤꯕ ꯈꯣꯏꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯟꯈꯤꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯉꯁꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯩꯕ ꯀꯤꯔꯦ ꯍꯥꯏꯅ ꯉꯔꯪ ꯂꯥꯡꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯡꯅꯁꯨ ꯉꯁꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯂꯝ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯌꯥꯎꯅ ꯃꯈꯥ ꯄꯥꯠꯇ ꯁꯥꯐꯣꯡꯂꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯇꯥꯏꯅꯅꯕ ꯄꯣꯠꯂꯝ ꯂꯥꯡꯕꯗ ꯅꯨꯃꯤꯠ ꯆꯨꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯤ ꯀꯌꯥ ꯊꯥꯗꯨꯅ ꯃꯈꯥ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯅꯕꯒꯤꯗꯃꯛ ꯈꯪꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯗ ꯇꯤꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯈꯥ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯔꯛꯏ ꯅꯣꯡꯗ꯭ꯔꯦꯝ ꯈꯣꯝꯕ ꯅꯪꯒ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯅꯣꯡꯄꯣꯛ ꯍꯥꯔꯝ ꯄꯥꯡꯅ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯩꯇꯥꯏꯅꯔꯨ ꯑꯗꯨꯒ ꯁꯥꯕꯤꯇꯣꯟ ꯅꯪꯒ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯁꯣꯝ ꯊꯪꯕ ꯎꯍꯤꯜ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯁꯣꯝ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯩꯇꯥꯏꯅꯔꯛꯎ ꯑꯩꯅ ꯑꯩꯈꯣꯏ ꯈꯔ ꯑꯁꯤꯒ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯥꯡꯂꯝ ꯆꯦꯜꯂꯛꯀꯦ ꯐꯔꯦ ꯑꯩꯅ ꯍꯣꯔꯦꯟ ꯍꯣꯏ ꯂꯥꯎꯔꯛꯄꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯧꯒꯗꯕꯅꯤꯀꯣ ꯃꯇꯤꯛ ꯂꯩꯕ ꯈꯣꯏꯌꯨꯝ ꯉꯥꯛꯇꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯇꯥꯏꯅꯁꯤꯀꯣ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯌꯥꯝꯗ ꯋꯥ ꯍꯥꯏꯔꯤꯉꯩ ꯃꯥꯒꯤ ꯋꯥ ꯃꯔꯛ ꯊꯠꯅ ꯑꯃꯥꯏꯕ ꯁꯥꯕꯤꯇꯣꯟꯅ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯇꯤ ꯑꯁꯤꯒꯨꯝꯕ ꯃꯈꯥ ꯄꯥꯠꯇ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯇꯥꯏꯅꯕ ꯀꯌꯥꯔꯛ ꯌꯥꯎꯕꯤꯈ꯭ꯔꯕꯒꯦ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯌꯥꯎꯈ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯑꯉꯥꯡꯏꯋꯣꯏ ꯑꯗꯨꯅꯅꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯅꯣꯡꯒꯥꯈ꯭ꯔꯕꯁꯨ ꯑꯩꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨ ꯑꯣꯖꯥ ꯍꯣꯔꯦꯟ ꯈꯨꯌꯨꯝꯁꯤꯡꯗꯨꯅ ꯇꯧꯔꯛꯀꯗꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯈꯥ ꯄꯥꯠ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯐꯦꯠ ꯀꯥꯡꯊꯣꯛꯄꯤꯌꯨꯕ ꯍꯥꯏꯒꯦ ꯇꯧꯀꯣ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯍꯦꯛ ꯁꯣꯟꯕ ꯍꯧꯕꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯂꯥꯎ ꯈꯣꯡꯕ ꯀꯌꯥ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯃꯈꯥ ꯄꯥꯠꯇ ꯂꯩꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯐꯪꯅ ꯃꯈꯦꯜ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯕ
ꯃꯈꯜ ꯀꯌꯥꯒꯤ ꯉꯥ ꯑꯃꯁꯨ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯆꯥꯎꯔꯕ ꯉꯥ ꯀꯌꯥꯅ ꯅꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯀꯅꯤ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯅꯈꯣꯏꯕꯨ ꯁꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕ ꯃꯗꯨ ꯈꯪꯅ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯥꯏ ꯑꯗꯨꯒ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯃꯇꯥ ꯐꯔꯕ ꯏꯔꯣꯏꯒ ꯂꯥꯛꯂꯕꯗꯤ ꯃꯗꯨ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯀꯣ꯫ ꯃꯗꯣ ꯏꯀꯣꯞ ꯄꯥꯠꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯄꯥꯅꯤ꯫ ꯃꯥꯅꯗꯤ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧꯕꯨ ꯂꯥꯏꯅ ꯉꯝꯕꯅꯤ꯫ ꯑꯗꯨꯅ ꯏꯔꯣꯏ ꯀꯧꯕ ꯁꯥ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯀꯣꯛ ꯅꯣꯟꯗꯨꯅ ꯊꯧꯅꯤꯖꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯥ ꯄꯥꯠ ꯑꯗꯨ ꯌꯧꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯃꯁꯥꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯄꯥꯠ ꯑꯗꯨꯗ ꯅꯤꯛ ꯅꯤꯛ ꯆꯣꯟꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯏꯊꯠ ꯃꯆꯥ ꯀꯥꯗꯨꯅ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯠꯂꯤ꯫ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯊꯧꯔꯝ ꯇꯧꯅꯅꯕ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯅꯣꯡꯄꯣꯛ ꯍꯥꯔꯝꯄꯥꯡꯅ ꯃꯥꯒꯤ ꯀꯥꯡꯕꯨꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯕꯤꯇꯣꯟꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯐꯤꯕꯝ ꯁꯦꯝꯅꯗꯨꯅ ꯃꯥꯅ ꯄꯨꯅꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯄꯥꯟꯗ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯊꯥꯡ ꯇꯦꯟ ꯇꯥ ꯑꯃꯗꯤ ꯀꯣꯔꯤꯒꯤ ꯁꯥꯖꯩꯅꯆꯤꯡꯕ ꯀꯌꯥ ꯄꯥꯏꯗꯨꯅ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥ ꯑꯗꯨꯁꯨ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯇꯨꯅ ꯃꯝꯍꯜꯂꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯃꯪꯂꯒ ꯆꯨꯔꯛꯂꯤꯕ ꯅꯣꯡ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯡꯗꯨ ꯊꯃꯣꯏꯗ ꯈꯤꯇꯪꯗꯤ ꯃꯤꯄꯥꯏꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯥ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯒꯤ ꯅꯥꯆꯣꯝ ꯑꯃ ꯊꯥꯗꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯉꯥꯡꯂꯩꯅꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯃꯥꯏꯕ ꯑꯇꯩꯗ ꯍꯧꯔꯣ ꯍꯥꯏꯅ ꯍꯣꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯁꯕꯤꯇꯣꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯇꯔꯨꯛ ꯐꯥꯎꯒꯠꯂꯛꯂꯒ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯆꯦꯜꯂꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯩꯋꯥ ꯁꯣꯜꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅ ꯏꯁꯤꯡ ꯏꯄꯣꯝꯒꯤ ꯑꯆꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯂꯥꯏꯃꯨ ꯇꯔꯨꯛ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤꯁꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯍꯔꯥꯎꯕꯗ ꯀꯠꯈꯤꯕ ꯀꯥꯡꯖꯩ ꯑꯗꯨ ꯃꯈ꯭ꯋꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯉꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯌꯥꯎꯅ ꯃꯈꯣꯏ ꯑꯇꯩꯁꯨ ꯃꯥꯒꯤ ꯑꯌꯥꯎꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯊꯣꯛꯅꯗꯨꯅ ꯂꯥꯏꯃꯨ ꯇꯔꯨꯛ ꯑꯗꯨꯒ ꯅꯝꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯇꯦꯟ ꯑꯗꯨ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯄꯤꯔꯒ ꯀꯥꯞꯊꯣꯔꯛꯄꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯈꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯥꯞꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯈꯨꯗꯛꯇ ꯇꯔꯨꯛ ꯊꯣꯛꯇꯨꯅ ꯂꯥꯏꯃꯨ ꯇꯔꯨꯛ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯇꯔꯨꯛ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯑꯗꯣ ꯃꯈꯥ ꯆꯠꯊꯗꯨꯅ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯥ ꯐꯥꯔꯕ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯕ ꯇꯥꯎꯕ ꯍꯨꯏꯃꯨꯛ ꯆꯥꯎꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯑꯆꯧꯕ ꯉꯥ ꯃꯈꯜ ꯑꯃꯅ ꯄꯥꯠ ꯑꯗꯨꯗ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯃꯥꯏꯕ ꯁꯕꯤꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯒ ꯁꯕꯤꯇꯣꯟꯒꯤ ꯃꯉꯛ ꯃꯄꯥ ꯇꯝꯅ ꯉꯥ ꯑꯗꯨꯒꯤ ꯂꯥꯎꯔꯕ ꯃꯈꯦꯠ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯕꯤꯇꯣꯟꯅ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯉꯥ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯕꯤꯇꯣꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨꯅ ꯉꯥ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯟꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯕꯤꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯩ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯏꯃꯨꯛ ꯉꯥꯡꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯠ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯊꯥꯅ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯈꯨꯠꯇ ꯅꯧꯔꯦꯟ ꯄꯥꯏꯗꯨꯅ ꯍꯤ ꯍꯣꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯃꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯤꯁꯤꯡ ꯑꯗꯣ ꯌꯥꯡꯅ ꯊꯧꯖꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯩꯊꯔꯛꯂꯤ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯉꯥꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯂꯥꯏꯒ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯒꯗꯤ ꯀꯅꯥꯅ ꯂꯝꯕꯥ ꯌꯥꯒꯅꯤ? ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗ ꯃꯥꯒꯤ ꯇꯦꯟ ꯑꯗꯨ ꯀꯥꯞꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯤ ꯇꯦꯟ ꯀꯥꯞꯄꯒꯤ ꯃꯇꯝ ꯁꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯊꯣꯛꯅꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯗꯤ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯝꯕꯥꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯗ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯧꯔꯦ꯫ ꯇꯧꯔꯤꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯑꯃꯗꯤ ꯄꯥꯡꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯎꯖꯔꯕꯁꯨ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯤ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯌꯥꯝꯗ ꯃꯈꯣꯏꯅ ꯄꯣꯔꯛꯈꯤꯕ ꯂꯥꯅ ꯌꯣꯝꯕ ꯃꯌꯣꯝ ꯑꯗꯣ ꯄꯥꯠꯀꯤ ꯏꯁꯤꯡꯗ ꯂꯪꯊꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯂꯥꯅ ꯌꯣꯝꯕ ꯃꯌꯣꯝꯁꯤꯡ ꯑꯗꯣ ꯄꯥꯠꯀꯤ ꯏꯁꯤꯡꯗ ꯂꯪꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯉꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯥꯠ ꯑꯗꯨꯗꯒꯤ ꯆꯣꯡꯈꯠꯂꯛꯇꯨꯅ ꯂꯪꯊꯔꯛꯂꯤꯕ ꯃꯌꯣꯝꯁꯤꯡ ꯑꯗꯣ ꯑꯣꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯥꯁꯤꯡ ꯑꯗꯨꯅ ꯆꯥꯔꯝꯗ꯭ꯔꯕꯗꯤ ꯃꯌꯣꯝ ꯑꯗꯨꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯍꯦꯛ ꯇꯥꯕꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯋꯥꯟꯊꯗꯨꯅ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯣꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯝꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯣꯝꯁꯤꯡ ꯑꯗꯨ ꯉꯥꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯃꯥꯏꯊꯤꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯤꯄꯥꯏꯅꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯖꯝ ꯖꯝ ꯍꯩꯊꯔꯤꯕ ꯅꯣꯡꯂꯛ ꯑꯗꯨꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯕꯨꯜ ꯀꯌꯥ ꯄꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯅ ꯌꯩꯕꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯣꯡꯗꯥ ꯇꯥꯗꯨꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯁꯥꯔ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯗꯨ ꯎꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗ ꯌꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯆꯦꯟꯈꯤꯕꯗꯨ ꯇꯦꯟ ꯀꯥꯞꯐꯝ ꯆꯥꯗꯕꯗꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯦꯠꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯍꯟꯗꯣꯛꯂꯒ ꯇꯦꯟ ꯑꯗꯨ ꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯁꯨ ꯄꯥꯠ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯅꯝꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯉꯥꯑꯣꯏ ꯂꯤꯜꯑꯣꯏꯅ ꯇꯧꯕ ꯉꯥ ꯃꯈꯜ ꯀꯌꯥꯅ ꯀꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯗꯒꯤ ꯄꯥꯠ ꯑꯗꯣ ꯑꯆꯧꯕ ꯏꯔꯩ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯐꯨꯝ ꯑꯃꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯤ ꯄꯨꯝꯕ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯂꯣꯡꯁꯥ 9 ꯄꯥꯟꯕ ꯊꯥꯡꯖ 8 ꯆꯪꯅ ꯁꯥꯈꯤꯕ ꯂꯝꯇꯥ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯄꯨꯖꯥ ꯀꯠꯂꯤꯕ ꯂꯣꯡ ꯑꯗꯣ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯜꯂꯒ ꯑꯆꯧꯕ ꯏꯔꯩ ꯑꯃ ꯈꯜꯂꯒ ꯂꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯛꯇ ꯑꯀꯟꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯕ꯭ꯔꯖ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯔꯩꯁꯤꯡ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕ ꯐꯨꯝ ꯑꯃꯗꯤ ꯄꯥꯠ ꯃꯄꯥꯟꯗ ꯂꯩꯕ ꯍꯤ ꯄꯨꯝꯅꯃꯛ ꯅꯣꯡꯊꯛꯇ ꯍꯨꯝꯒꯠꯈ꯭ꯔꯒ ꯃꯥꯂꯦꯝꯂꯩꯗ ꯑꯃꯨꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯒ ꯂꯪꯊꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯒꯤ ꯑꯇꯦꯛꯄꯁꯤꯡ ꯑꯗꯨꯅ ꯊꯥꯕꯗ ꯑꯃꯥꯏꯕ ꯈꯔꯗꯤ ꯁꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯏꯔꯩꯁꯤꯡ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ
ꯇꯟꯖꯥ ꯑꯗꯨꯗ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯉꯧꯕ ꯑꯃ ꯌꯦꯠꯄ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯕ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯑꯃ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯂꯝꯂꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯡꯗ ꯂꯤꯟ ꯑꯗꯨꯒꯤ ꯑꯀꯟꯕ ꯃꯩꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯁꯣꯔ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯩꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯇꯦꯟꯖꯩ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯑꯗꯨ ꯇꯦꯡꯒꯥ ꯊꯣꯡꯗꯨꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯗꯨꯗ ꯀꯥꯞꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯦꯟ ꯑꯗꯨ ꯀꯥꯞꯀꯅꯨ ꯂꯤꯟ ꯑꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯅ ꯇꯦꯟ ꯑꯗꯣ ꯂꯤꯟ ꯑꯗꯨꯗ ꯀꯥꯞꯈꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯂꯩꯔꯕ ꯇꯦꯟ ꯑꯗꯨꯅ ꯊꯥꯕꯗ ꯂꯤꯟ ꯑꯗꯣ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯐꯪꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏꯔꯣꯟꯗꯨ ꯂꯣꯏꯁꯤꯟꯍꯧꯔꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯣ ꯑꯆꯧꯕ ꯏꯄꯣꯝ ꯑꯃ ꯋꯥꯡꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯥꯕꯤꯇꯣꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯉꯁꯥꯏ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯦꯟꯅ ꯊꯥꯈꯤꯕ ꯂꯤꯟꯖꯥꯎ ꯑꯗꯣ ꯐꯥꯎꯒꯠꯂꯛꯂꯒ ꯑꯃꯥꯏꯕ ꯁꯥꯕꯤꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯎꯝꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯂꯧꯈ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯇꯦꯟꯅ ꯊꯥꯔꯨꯕꯗꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯃꯔꯥꯟ ꯁꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯃꯁꯦꯜ ꯅꯪꯄꯥꯛ ꯇꯥꯟꯅꯔꯛꯇꯨꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀ ꯃꯨꯛꯅꯔꯛꯂꯤ ꯑꯃꯥꯏꯕ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯠꯂꯛꯂꯤꯕ ꯂꯤꯟ ꯑꯗꯨꯅ ꯇꯁꯦꯡꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯃꯤ ꯇꯥꯟꯅꯔꯤꯕ ꯃꯥꯏꯕ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯟꯅꯔꯝꯂꯣꯏ ꯑꯗꯨꯅ ꯂꯤꯟ ꯑꯗꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯅꯅꯕ ꯃꯥꯒꯤ ꯐꯤꯕꯝ ꯁꯦꯝꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯈꯠꯇꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯃꯇꯥ ꯐꯔꯕ ꯆꯥꯎꯔꯕ ꯏꯔꯣꯏ ꯑꯃ ꯂꯥꯛꯂꯦ ꯏꯔꯣꯏ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯀꯨꯞꯇ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯏꯔꯣꯏ ꯂꯥꯕ ꯑꯗꯨꯅ ꯃꯈꯥ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯠ ꯑꯗꯨꯒꯤ ꯏꯃꯥꯏꯗ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯉꯁꯥꯏ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯈꯤꯕ ꯆꯣꯡꯊꯈꯤꯕ ꯂꯤꯟꯖꯥꯎ ꯑꯗꯣ ꯏꯁꯤꯡꯗ ꯐꯥꯎꯒꯠꯂꯛꯂꯒ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯎꯝꯁꯤꯟꯒꯦ ꯇꯧꯏ ꯃꯗꯨꯗ ꯏꯔꯣꯏ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯣꯡꯊꯣꯛꯂꯒ ꯆꯥꯎꯔꯕ ꯂꯤꯟ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯦꯒꯥꯡꯗ ꯆꯤꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯠꯖꯒ ꯃꯥꯟꯅꯔꯕ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯈꯥꯏꯔꯛꯄꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯩ ꯑꯗꯣ ꯍꯥꯏꯒꯠꯂꯛꯂꯒ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟꯗ ꯀꯟꯊꯔꯛꯏ ꯃꯁꯤꯗꯒꯤ ꯏꯔꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯣꯡꯕꯗ ꯃꯥꯅ ꯆꯤꯛꯂꯤꯕ ꯂꯤꯟ ꯑꯗꯣ ꯅꯥꯟꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯗꯨ ꯏꯁꯤꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯏꯔꯣꯏ ꯂꯥꯕ ꯑꯃ ꯐꯥꯎꯒꯠꯂꯛꯂꯒ ꯏꯔꯣꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯒ ꯂꯩꯀꯪꯗ ꯂꯩꯔꯤꯕ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯏꯔꯣꯏ ꯑꯅꯤꯗꯣ ꯃꯀꯣꯛ ꯊꯣꯡꯒꯥꯏꯅꯗꯨꯅ ꯋꯥꯏꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯀꯣꯛ ꯊꯦꯡꯒꯥꯏꯅꯕꯒꯤ ꯃꯈꯣꯜꯅ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯍꯧꯈꯤ ꯑꯋꯥꯡꯂꯣꯝꯗꯨꯅ ꯃꯈꯥ ꯄꯥꯠ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯗꯅ ꯄꯥꯛꯂꯕ ꯂꯧꯀꯣꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯝꯖꯥꯏꯗ ꯏꯔꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯨꯏꯌꯦꯟ ꯂꯥꯟꯊꯦꯡꯅꯔꯛꯂꯤ ꯃꯗꯨꯗ ꯏꯔꯣꯏ ꯑꯅꯤꯅ ꯀꯥꯝꯊꯣꯔꯛꯄ ꯅꯤꯡꯁꯥ ꯁꯣꯔꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯄꯨꯝꯅꯃꯛ ꯂꯦꯞꯀꯪ ꯀꯪꯂꯤꯔꯤ ꯏꯔꯣꯏ ꯑꯅꯤꯅ ꯒꯤꯔꯤ ꯏꯟꯅꯔꯛꯄꯗ ꯂꯝꯕꯤ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯔꯣꯏ ꯑꯗꯨꯅ ꯄꯥꯠꯇꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯏꯔꯣꯏ ꯑꯗꯨꯕꯨ ꯀꯣꯠꯇꯨꯅ ꯋꯥꯡꯅ ꯂꯪꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯍꯟꯅ ꯊꯥꯗꯕꯗ ꯄꯥꯠꯇꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯏꯔꯣꯏ ꯑꯗꯣ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯏꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯃꯈꯣꯡ ꯑꯗꯣ ꯈꯣꯠꯇꯨꯅ ꯂꯩꯀꯪꯗ ꯂꯩꯈꯤꯕ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯠꯇꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯏꯔꯣꯏ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯕꯗ ꯂꯩꯀꯪꯗ ꯂꯥꯛꯈꯤꯕ ꯏꯔꯣꯏ ꯑꯗꯨꯅ ꯄꯥꯠꯇꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩ ꯑꯃ ꯑꯣꯟꯊꯣꯛꯂꯒ
iroi adugi lusamda siktuna haidatkhre maduda iroi aduna magi mamai aduna barjagumna sapu kanna pamba kerel adugi mayanglenda akanba sapu amaga loinana kanthrai maduda pamba kerel ado iroi adugi lusamda chiklamba ado thadoklamlaga iroi adugi mamangda leptuna lei masidagi pamba kerel adu laije iro nungda chongthaduna tangjalin onduna chatkhre masidagi iroi adusu hankhre maduda amaiba nongden khombana khuru khudak kunduna khoirammi masidagi patki ising ado taruba laije ising onthorakle aduga sukna mamna law khongduna taramba no adusu hangkiduna taruba atyaki masak uba phangjari adubu matam koina langtheng nakhibana matamdo numidang wairammi thauram madu numit tajringai loisingadaba oibana amaiba singdu hathu pat aduda makhoina leiwa sonduna laising ado namsinduna thamki asumna ikop ningthau ipana tengbang pibadagi amaiba singna mai paktuna mayum maikai pangnari adubu amaiba indrajit ki thamoidadi amaiba nongden khombabu adumak sauri asumna amaiba singna yum halakpada khunja mayamna su thoraktuna kari kamdorobage haiduna hangi masida amaiba sing aduna makhoina mai pakle haiduna mayamda haibada mayamdu yamna harauki masidagi atopa amaiba singdu makhoisu numit tasilaklebanina hallage haiduna hannakhrei haujik amaiba nongden khomba madi amaiba indrajit makhoi ani da ngairi makhoi ani di matek ama lambi pulli aduga makhoi di yumsu adumna i mayamga amaiba indrajitka kari kamdongna makhoina ngamlibano haibagi wari linari ngaida ngasigi lanpham aduda laikhidraba amaiba sabiton amadi magi khungloi oikhiba amaiba bisonat makhoigi imung manungi mi singna makhoi yabi mangkhre haiba paw wasi tabada mafam aduda laklei aduga kari kamdongna laikhidabano haina magi nupina kaptuna hanglari maduda amaiba indrajitna thokhiba punamak marik chumna tamdabida amaiba nongden khombana ibudo pakhangbada tin tharubadagi sauduna sabiton amadi bisonat ki yaibi mangkhibani mahakna amaiba anibu hatpani haina mayamda laurakhi maduda mayamna laigi masak khangtaba lairon suna haitaba maiba nangna karige asuk luba thoramasi yauribano haina launarakle masida natana yaibi mangkhraba sabiton amadi bisonat ki yumgi miyoi singna amaiba nongden khombabu phuba saiba horakle masida natana mayamna amaiba nongden khombabu inthu duna phubada amaiba nongden khombada namthi khraba lukha kom amada tasli maduda mayamna noksinduna lukha komda taraba maibani nangdi madu matik sai haina loksillamlaga chatnakhre maduda amaiba indrajitna amaiba nongden khombada mamit khana yenglamlaga mayum maikai pangkhre maduda amaiba nongden khombanasu amaiba indrajita mamit khana yengduna lehukhi masidagi amaiba nongden khombadu khongban lokha kom adudagi kakhalakle aduga mahaksu mayum lomda tapna lakle asumna mahaka lakpada mahakna khalli karigino waingonda amaiba indrajitna lin aduda khulai thaningdriba mahakna aikhoya amaiba singda karigumba man lotlase lin aduda aina khulai thabada karigi mana magi mathabak atu pairaga aingonda khana yengduna chairakpana karigi aduga apangba lekai khulasigi miyamna aibu karisu leitaba amaiba mani khankraba aina makhoigi mama mapa mawa matu kankhiba thawai khubak ta haptuna hona khiba pumba uttaki hairaba phai adudi tawbimal masak khangdaba indrajit ki wada maktaba apangba makhoidi awaba khara nangba taredana makhoina thajariba amaiba indrajitna kanba ngambra haibato yenge khangani do sarison ase khanduna amaiba nongden khomba singnaba amaga loinana mayum maikai panglakhi amaiba nongden khomba yum jawrabada mage nupi tamphana magi mapuroiba nongden khombada karamna tawribano haina hanglakhi masina takpati thokriba thodok adu masu tare haibani maduda amaiba nongden khombana magi nupida thokriba thodok punamak tamkhi masidagi magi nupi tamphana amaiba nongden khombagi pukning phathabikhi asumna numit adu mahaukhre mathangi numit ki nongan bata
อาไม้บ้านนงเดินคมประตูหิงโคลเดทุกตัวน่ะมาเกหิงโคลเดฮาวริบะละผู้อดอยังสิลีอดุกะขันจรีฮันดักจาลิบะลูวสิดีฮิยังเกนิงอลจักกุปะนังละไปยัยมาซีโยละบดีเซนพัมมามาดีขังละกะดอริบะนี่มันอามาสิงทารกะซาสันคาร์ลอยรกะอิงนสิกนาหิงบันบุฟาเรดะมาอีบะโอยบสิดีมีเนสุไลนสุยามนันนี่ยังสิลีคิดตั้งโซคิบะดาอาริยมบะเฮกตะไตมาซีกุมปะสินพัมซีเตาบะฮงรเดดะอาสมนาอามาอีบะนงเดนคอมบะนาละพูมะโคงอดุดามุรุมสอนบะดูมาเกนุปิตาพานะอูระดุนาปรับสังอียดุกะกะริโนละพูมะโคงสิดะมุรุมสอนบิริบะดุโบกะริไลชันนาริบะโนไอไลชันนะบะนะเตเนกะริโนมาสุมคลัมลิบะนีมาอีบะเกสินพัมซีไอตุกละเกอาดุกะหิงโคลโกยดนะซาสันลอยดนะปุนซีเซจำในหิงละเกขันลิบะนีเนหวยดะอดุนะฟะเรลาวสิงสุมายามะมะไลริบะสิบูกะริกีคุลโกยนะจัตนะเซนตาลุกะเดเกมิงอนดะลอกชานปิทุกลิบะลอยามเซไอโคยนะฮอนะระบะดีไลกายคุลสิดาอะโซบะเชนเจ้าไปบะมีอะมะอวยดอริบะเนจุมมีมะมานังนะไฮบะไอนะไตบังมีไว้บะไฮบะจีบะเซยามนะกามาเห็นนุชีรูเรอาดุนามะคุยกิสวยดนะมังละกะตะปะทวายะตุพาวไว้นะกัลลุบะนีอาดูกิมะมัลนาอีบูการิสุลิตบะอามายบะอะมะนิคันเครดนะไตบังมีไฮบะจีบะเซอวนซาบะงะฮะกิวางางบะมาซากีกานากะดะบะเลยระบะดีมะมะปาพาวบะมะคูนกาวบะงำบะงากตะนีนี่มะคุยเซอามายบะนงเดนคอมบะดูสาวลักเลคังบะดูดาตัมพานาพะเรเซเฮาครบะดีเฮาครีมีไว้บะกีปุนสิดาไมทีดะบะจูไปไกบะนังคิดะบะมีบูกะนาเลรมกะตะกีปุนนมักนังลิบะงากตะนีมาดอปุนสิอะมะนี่มะคุยบะบุโหยนี่ไอสุมาดูคังดนะตับเทเรดนะอาสมนาตัมพาอมติยงเดนคอมบะนาวาริสานะริงไงมะคุยนุปามาซาครัลลักละกะอามายบะนงเดนคอมบะบูไลตบราไฮดะกอรักเลมาดูดาอามายบะนงเดนคอมบะนาไฮกะนาโนไอสิดะไลเนี่ยไฮนะคุมีมาดูดาลักลิบะนุปาสิงกะตุนาโอซาไมบะฮาวจิมักโอซาซีคุลกิวายะสังดาสะนะบะตอซีไฮไงคนฮีกะริกิโนไว้นะวายะสังดาจัดกะดอริบะดีโอซาไมบะงะรางโอซานะอามายบะอันนี้บูละนายนุงไงนะดะบะอะมะกิตะมักตะคุดุงจาบะลอรกะงะรางมะคาปาตาฮะเลไฮดะนะไลคิดระบะอิมุงมนุงนาวักกะทังกะลักเลอะดุนะวะซาบูกอวะลักลิบะนีงะรางไลไตนะบะยาวบะอามายบะอะยามบะสูนะไลจาโฮเรโอซาซัดนะบะตอซิเนไงคงอามายบะอินเดรจิตซูยะโฮบราห้วยยะโฮวีมานะไฮบะดาโอซานุงเดนคอมบะดูจัดสิยาดระบะดีพูดุนะปุระอูไฮลักลิบะนีฟะเรไอจัดกะนีมะโคยนะปามลิบะดูไอซูคังนิไฮมาไอวายลสังพาวดังจัดลุกฮิเกโกอาสุมนะอามายบะนงเดนคอมบะวายลสังตำนันลักเลมาสะกีวายลสังจาวระบะดามะฮักปูปนดียมะกุมนามาราไลระบามีสิงเลียบกะตะบะมะพะมะดุดาเลพลีมาสะกีวายลสังกีปิจารวยมะกุอดุนาอามายบะนงเดนคอมบะดาอามายบะนงเดนคอมบะนังนะมะรมโอระกะอามายบะสะบิโตนะมะดีอามายบะเบสุนัดปูยายบีมังฮัลเลฮาริบะซีซุมบราหังลักลิบะวะหังอดุกิปาคุมดูอามายบะนงเดนคอมบะนาอามายบะอินดรจิตจิงละกะซุมมีไฮนะคุมคีอามายบะนงเดนคอมบะกิปาคุมมะดูตาบะตามาบูยานิงบะมีสิงนางักบะตะลุยครีมาสะตะกีอามายบะนงเดนคอมบะดูวายลสังนาสะฮีอะมะไซรักนะนะไกซุมสังดะธัมบะอดุกะโอลักปะสะฮีดามายามะมังดะทอรียานดุนะฮาดปะไฮนะวาเรบตาครีวาเรบอดุกิมะตุงอินนาอามายบะนงเดนคอมบะดูไกซุมสังดะปูคีมาบูยานิงดะบะมีสิงนากะลักเปลีไฮดุนะลาวนะฮอรีอาสุมนานิมิตอดุมะฮุครีอามายบะอินดรจิตีอามายบะนงเดนคอมบะดาปีริบะไซรักอตุมะติกไซไฮดุนะกะลักเปลีอดุบูอามายบะนงเดนคอมบะนากะริตรกกะดอรีไฮบะอดุดีมหากนะคังคิดีอาสุมนะทาคระฮุครีมะตัมดูวักจิงทากิมะตัมนีอิงบะนะคัมเทงละบะมะตัมนี
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯅꯨꯄꯤꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯃꯌꯨꯝ ꯑꯃ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯝꯐꯥꯗꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯈꯔ ꯏꯪꯅ ꯆꯤꯡꯁꯤꯟꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯗꯣ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯝꯕ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯤ ꯃꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯏ ꯑꯃ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯎꯠꯂꯨ ꯅꯪꯅ ꯍꯥꯠꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯍꯦꯛꯇ ꯍꯥꯠꯇꯣꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯕꯅ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯕ ꯂꯥꯏ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯨꯝꯅꯔꯝꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯗꯪ ꯗꯪ ꯊꯤꯜꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯤ ꯂꯣꯏꯅꯃꯛ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯄꯥꯟꯗ ꯊꯤꯜꯂꯝꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯣ ꯈꯥ ꯋꯥꯡ ꯆꯤꯡꯗꯨꯅ ꯐꯔ ꯐꯔ ꯅꯣꯝꯂꯛꯏ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯖ꯭ꯋꯥꯔ ꯍꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯤꯕ ꯃꯃꯥꯡꯊꯣꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯂꯦ ꯃꯈꯣꯏꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯩꯅꯝ パイꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯛꯏ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯃꯥꯡꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯔꯛꯄ ꯑꯃꯗꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯩꯔꯤꯅ ꯅꯣꯡꯃꯗꯣꯟ ꯄꯛꯅ ꯋꯥꯡꯅ ꯆꯥꯛꯄ ꯑꯗꯨꯗ ꯑꯇꯣꯞꯄ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯟꯅꯔꯛꯄ ꯑꯃꯗꯤ ꯎꯔꯛꯄꯗꯒꯤ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯄ ꯑꯗꯨꯗꯤ ꯀꯟꯕ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ ꯃꯅꯤꯡꯇꯝꯅ ꯑꯗꯨꯃꯛ ꯆꯥꯛꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯞꯅ ꯂꯥꯎꯅꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯀꯟꯅ ꯅꯣꯛꯂꯒ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯈꯥꯝꯅꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯩ ꯑꯗꯨꯅ ꯆꯥꯛꯊꯦꯛꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯃꯩꯅ ꯃꯔꯪ ꯃꯔꯪ ꯆꯥꯛꯂꯒ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯅꯥꯛ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯁꯤꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯂꯣꯟꯅ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯑꯗꯨꯅ
ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯁꯥ ꯃꯎ ꯑꯗꯨ ꯄꯨꯡꯇꯠ ꯇꯠꯍꯜꯂꯕ ꯃꯇꯨꯡ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯅꯣꯡ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄꯗꯒꯤ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯝꯕ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯑꯗꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏ ꯑꯗꯨꯕꯨ ꯍꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕ ꯍꯩ ꯂꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯔꯕ ꯂꯩꯀꯥꯏ ꯑꯗꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯂꯥꯏ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯁꯨ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯂꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯌꯥꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝ ꯑꯃꯠꯇꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯝꯅ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯍꯥꯛꯁꯦ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯕꯁꯨ ꯑꯁꯤꯒꯨꯝꯕꯁꯤ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯃꯥꯡꯗ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯕꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯛꯂꯒ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯋꯥꯌꯦꯜꯁꯪꯗ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯒ ꯑꯣꯖꯥ, ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯑꯃ ꯀꯧꯕ ꯍꯥꯏꯕꯁꯤꯕꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯦꯛꯇ ꯀꯧꯕ ꯌꯥꯒꯗ꯭ꯔꯅꯦ? ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯦꯅꯦꯀꯣ꯫ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯏꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯃꯔꯩ ꯇꯧꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯊꯝꯂꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯩꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯅꯅꯕ ꯅꯁꯥ ꯅꯁꯥꯗ ꯌꯦꯞꯂꯛꯄ ꯂꯥ ꯑꯃꯗꯤ ꯍꯩ ꯂꯩ ꯄꯨꯝꯅꯃꯛ ꯊꯣꯡꯁꯪꯕꯗ ꯄꯤꯔꯝꯂꯣ꯫ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯃꯁꯥ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯗꯤ ꯌꯥꯎꯗꯦ, ꯅꯉꯣꯟꯗ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯏꯟꯗ꯭ꯔꯖꯤꯠꯇ ꯌꯦꯡꯂꯒ ꯑꯣꯖꯥ, ꯊꯝꯕꯤꯔꯝꯃꯣꯗ, ꯀꯩ ꯀꯥꯟꯅꯅꯤ? ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯍꯧꯅꯗꯦꯗ꯫ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯨ ꯏꯀꯥꯏꯗꯨꯅ ꯑꯣꯖꯥ ꯑꯃꯗ ꯀꯔꯦꯝ ꯂꯩ ꯍꯥꯏꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯒ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ, ꯃꯉꯣꯟꯗ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥ ꯑꯃꯗꯤ ꯍꯩ ꯂꯩ ꯌꯦꯞꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯔꯤꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯁꯨ ꯏꯀꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯔꯥꯟ ꯑꯗꯨ ꯌꯥꯖꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯤꯕ ꯑꯗꯨ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕ ꯑꯃꯗꯤ ꯑꯌꯦꯠꯄ ꯂꯩꯇꯅꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯏꯅ ꯇꯥꯏꯅꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯃ ꯀꯧꯔꯤ ꯑꯗꯨꯒ
ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯤꯍꯟ ꯈꯪꯍꯜꯂꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯐꯥꯎꯒꯠꯂꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯄꯗ ꯍꯥꯟꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯠ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯂꯥꯏ ꯑꯗꯨꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯦ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯝꯕ ꯂꯥꯏ ꯑꯗꯨꯒ ꯐꯨꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯦꯟꯈꯤꯕꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯐꯨꯅꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯎ ꯋꯥ ꯑꯃꯗꯤ ꯍꯤꯡꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕ ꯁꯂꯥꯛ ꯁꯥꯔꯤ ꯑꯁꯨꯝꯅ ꯐꯨꯅ ꯐꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯂꯩꯀꯥꯏ ꯑꯃꯃꯨꯛ ꯌꯧꯁꯜꯂꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨ ꯑꯃꯥꯏꯕ ꯁꯥꯕ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒꯤ ꯂꯩꯀꯥꯏꯗꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯁꯟ ꯆꯪꯅ ꯃꯥꯜꯂꯦ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯁꯟ ꯊꯧꯔꯤ ꯇꯠꯄ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯅꯤ ꯐꯨꯅꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏꯃꯨ ꯋꯣꯛꯅꯔꯨꯕꯗꯒꯤ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯦ ꯑꯗꯨꯒ ꯍꯤꯡꯈꯣꯜꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯍꯧꯔꯦ ꯀꯝꯗꯧꯅꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯥꯂꯣꯗꯨ ꯂꯥꯏꯅ ꯆꯦꯜꯂꯨꯕꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯣꯃꯥꯂꯣ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯋꯥꯔꯛ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯅꯩꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯃꯟꯖꯨꯔꯤꯁꯨ ꯆꯤꯡꯅꯔꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯍꯥꯡꯂꯒ ꯌꯦꯡꯕꯗ ꯂꯥꯏ ꯑꯅꯤꯅ ꯐꯨꯅꯔꯤꯕ ꯑꯗꯣ ꯎꯔꯦ ꯃꯗꯨꯗ ꯃꯟꯖꯨꯔꯤꯅ ꯃꯁꯤꯗꯤ ꯌꯨꯝꯊꯪꯅꯕ ꯇꯥꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯌꯨꯝꯊꯪꯅꯕꯗ ꯀꯧꯗꯨꯅ ꯊꯣꯡ ꯍꯥꯡꯍꯜꯂꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯌꯦꯡꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯋꯥ ꯇꯥꯅꯔꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇ ꯍꯥꯏꯔꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯍꯣꯏ ꯑꯗꯨꯅ ꯆꯨꯝꯒꯅꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯠꯅꯔꯝꯕ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯣ ꯈꯠꯅꯔꯝꯗ꯭ꯔꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯑꯗꯣ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅ ꯃꯌꯥꯝꯗ ꯑꯩ ꯑꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯝꯒꯦ ꯍꯥꯏꯅ ꯂꯩꯍꯧꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯋꯥꯛꯆꯤꯡꯒꯤ ꯏꯪꯂꯕ ꯑꯍꯤꯡꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯍꯧꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯇꯣꯃꯥꯂꯣꯕꯨ ꯂꯥꯏꯃꯨꯅ ꯆꯦꯜꯂꯨꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕꯤꯔꯤ ꯑꯗꯨꯅ ꯃꯥꯅ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅꯗꯤ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯖꯔꯨꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯑꯋꯥꯕ ꯄꯤꯕꯇ ꯅꯠꯇꯅ ꯌꯨꯝ ꯃꯩꯁꯨ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯃꯤꯁꯨ ꯑꯅꯤ ꯍꯥꯠꯇꯣꯛꯄ ꯑꯗꯨꯒꯤ ꯃꯔꯥꯜꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯊꯩꯖꯤꯟꯕ ꯑꯣꯖꯥ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯂꯦꯅꯦ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯨ ꯁꯥꯎꯔꯛꯂꯗꯨꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯃꯨ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯔꯤꯕ ꯇꯣꯃꯥꯂꯣꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯥꯝ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯣꯃꯥꯂꯣꯁꯤ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ ꯂꯥꯏꯃꯨꯅ ꯆꯦꯜꯂꯨꯕꯗꯒꯤ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯀꯧꯕ ꯆꯠꯈꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯑꯁꯤꯕ ꯈꯔ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯡꯅꯔꯛꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯉꯔꯥꯡ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯀꯧꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯂꯗꯨꯅ ꯉꯔꯥꯡ ꯂꯥꯏꯃꯨ ꯎꯈꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯤ ꯁꯤꯔꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯀꯣꯟꯊꯣꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯅ ꯍꯥꯠꯄ ꯃꯥꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯊꯥꯖꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯇꯣꯃꯥꯂꯣꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯊꯥꯔꯛꯄ ꯑꯣꯏꯔꯝꯂꯤ ꯃꯗꯨꯗ ꯆꯩꯔꯨꯕꯗꯒꯤ ꯏꯟꯗ꯭ꯔꯖꯤꯠꯅ ꯁꯥꯟꯅꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕꯅꯣ ꯍꯪꯕꯗ ꯑꯩꯗꯤ ꯑꯃꯥꯏꯕꯅꯤꯅ ꯃꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯆꯪꯒꯅꯨ ꯍꯥꯏꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯆꯪꯈꯤꯕꯅꯤ ꯑꯩꯗꯤ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯇꯝꯈꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯇꯣꯃꯥꯂꯣꯁꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯌꯥꯝꯅ ꯌꯨꯝ ꯃꯩ ꯊꯥꯕꯁꯨ ꯃꯥꯅꯅꯤ ꯃꯤꯑꯣꯏ ꯑꯅꯤ ꯃꯩꯗ ꯆꯣꯡꯁꯤꯟꯍꯟꯗꯨꯅ ꯍꯥꯠꯄꯁꯨ ꯃꯥꯅꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯄꯥꯎ ꯑꯗꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨ ꯋꯥꯌꯦꯜꯁꯪꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯍꯥꯛꯄꯨꯅ ꯊꯥꯗꯣꯛꯄꯤꯔꯣ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯋꯥꯀꯠꯂꯔꯦ ꯃꯁꯤꯗꯒꯤ ꯋꯥꯌꯦꯜꯁꯪꯅ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯅꯕ ꯇꯥꯟꯅꯒꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯃꯊꯛ ꯊꯣꯡꯕ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯅꯪ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯃꯥꯏꯕ ꯑꯅꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ ꯑꯁꯨꯝꯅ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯋꯥꯍꯪ ꯍꯪꯗꯨꯅ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯑꯁꯨꯝ ꯂꯩꯈꯤꯕꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯌꯨꯝꯗ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯥꯒꯗꯕ ꯂꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯗ꯭ꯔꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯨ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯇꯣꯟ ꯑꯃꯗ ꯍꯩꯔꯥꯡ ꯑꯊꯣꯏꯕ ꯂꯩꯔꯥꯡ ꯑꯍꯦꯟꯕ ꯀꯌా ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯁꯥ ꯀꯩꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯑꯀꯣꯏꯕꯗ ꯁꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯉꯪꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯡ ꯑꯃꯅ ꯂꯦꯟꯊꯠꯈꯤ ꯃꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯀꯠꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯍꯜꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯇꯨ ꯃꯐꯤ ꯄꯨꯝꯕ ꯂꯧꯊꯣꯛꯂꯒ ꯁ꯭ꯋꯥ ꯍꯩ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯣ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯂꯤ ꯃꯥꯒꯤ ꯃꯆꯟ ꯑꯗꯨ ꯁꯥꯡꯗꯣꯔꯛꯂꯤ
ꯈꯨꯠꯀꯤ ꯈꯨꯖꯤꯟ ꯁꯥꯡꯗꯣꯔꯛꯂꯤ ꯃꯅꯥ ꯑꯅꯤ ꯑꯗꯨꯁꯨ ꯇꯨꯝꯇꯛ ꯇꯧꯅ ꯁꯥꯡꯗꯣꯔꯛꯂꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯩꯁꯥꯜꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯁꯥ ꯑꯣꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯃ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯜꯂꯤꯕ ꯁꯥ ꯑꯁꯤꯗꯤ ꯃꯤꯒꯨꯝꯅ ꯂꯦꯞꯄꯒ ꯆꯠꯂꯤ ꯃꯅꯝ ꯄꯣꯜꯂꯤ ꯃꯤꯒꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯁꯥ ꯑꯣꯟꯕ ꯑꯁꯤꯗ ꯍꯔꯥꯎꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯜꯂꯕ ꯁꯥ ꯑꯗꯣ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯒꯤ ꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯂꯥꯟꯅ ꯎꯕꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯨꯔꯕ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯠꯂꯒ ꯍꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯋꯥꯌꯦꯜ ꯁꯪꯗ ꯄꯥꯎ ꯄꯤꯔꯛꯅꯅꯕ ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯁꯪꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯉꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯜꯂꯕ ꯁꯥ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯀꯣꯟꯊꯣꯡꯗ ꯆꯪꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯇꯝꯅꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯩꯅꯝ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯎꯕꯗ ꯃꯍꯥꯛ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯀꯣꯟꯊꯣꯡ ꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯎꯍꯧꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯁꯥꯅꯦ ꯁꯥꯅꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯂꯦꯞꯈꯠꯂꯛꯂꯒ ꯆꯦꯟꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯨ ꯃꯥꯟꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯦꯟꯅ इखंग खंगौदना मखोइना तानरिबा सावै मिवै तौबा दो मांख्रे मदु उबदा सा अदुबु तानरक्लिबा मियाम अदो स्वाइ लाउखिदुना हंदुना चेनरखी वारी असिगी मरी सुब तांकक मतंग असदा लोइजरी मथंगी तांककता करी कमदो उबगे हाइबदु मयाम पुन्ना ngaiminerasi मयाम बोरोइबदा अमुका हन्ना खोइरुमजरी असुमना मयामदु काइदुना अमाइबा साबा तोमालोगी मयुमदा चेनसिनरक्ले मदुदा मयामना अमाइबा साबा तोमालोदा हौजिकिदु करिनो मीरा सारा हाइना हंगी मदुदा तोमालोना ममिन उइसिल्लगा खली अइबु मयामदा करि खुमसिगे हाइस हौजिक अइखोइना उरिबदु मीगुमना चेलिको अदुगा सादमनसु तौई अदुगा स्वाइ लाउना लाइगुमना मांखि अदुनदि लय ले मसी खलगा अमाइबा साबा तोमालोना मयाम दहाइरई मयाम हौजिक अइखोइना उरिबादो सामिलाइ हारिबा सा मरक मी मरक लाइ मरक ओइना तौबा लाइ अदुनी यामना तमथीख्रबा लाइनी अदुना अइखोइ खरा चेक्सिनसिको मदुदा नुपा अमना ओजा सामिलाइदु ओजाना तौरगा लैताइनाबदी ngamloidra ओजा ओजादि लेकाय असिगी अफावबा अमाइबानिदो वहंग अदुगी पाउखुमदु अमाइबा तोमालोदु खुमफम खंग्रदुना हाइरई आइनबोदी ngamगनी अदा सानी लाइनी खंगदबसिदा आइसु को ngauribani करिनुने ओजा माइबा हौजिकतो ओजा माइबना सामिलाई हारिबा लाइ अदुनी यामना साथीबा लाइनी हाइखिबदाइने वायल संगदगी लाक्लिबा लानमी अदुगी वादु ताबदा अमाइबा साबा तोमालोना लैथोक्लगा अमुक खुम्मी नखोइसिदी बाप ओंथोक्नसु ताखेद्रेदा सेसे अइना हाइबदी हौजिक अइखोइना उरिबदु सामिलाई ओइरमलबदी अइखोइ सीबा नाबा यावबो याइ खरा चेक्सिनसि हाइबनिने सामिलाइदु ओइरमलबदी अइना मंत्र अमा सोलगा खुबा खुरगा कौबदा सामिलाइदो इमांगसिदा थरो थरो ओंदुना तुगदोरिबनी अदुबु सामिलाइदु ओइरमददना करिगुम्बा उमंगी सा ओइरमलबदी अइना ngamloidoribaniने सादुददी मंत्रदु कदाइदगी चंगलगनी मदु हाइबनिने अदुना सना कुनुंगदा हाइरगा लानी मयाम अमा तौरगा हौजिक सादुना चेनसिनखिबा उमंग अदुदा थीनहनसी सा ओरदी फंगनी
ꯁꯥꯃꯤꯂꯥꯏ ꯑꯣꯏꯔꯕꯗꯤ ꯐꯪꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯩꯇꯥꯏꯅꯒꯦ ꯑꯗꯨꯅ ꯎꯃꯪꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯟꯅ ꯊꯥꯖꯤꯟꯅꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯏꯔꯨꯁꯤ ꯑꯗꯨ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯂꯥꯏꯗꯨ ꯑꯣꯏꯔꯝꯗꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯩꯃꯥ ꯑꯗꯨꯅꯕꯨ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯁ ꯑꯣꯖꯥꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯗꯦꯗ ꯍꯌꯦꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯎꯁꯤ ꯄꯤꯔꯒ ꯀꯔꯤꯅꯣ ꯈꯟꯅꯕ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯋꯥꯌꯦꯜꯁꯪꯗꯒꯤ ꯂꯥꯛꯈꯤꯕ ꯂꯩꯀꯥꯏ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯗꯨ ꯋꯥꯌꯦꯜꯁꯪꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯨꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯣ ꯑꯩ ꯍꯧꯒꯠꯂꯛꯏꯌꯦ ꯑꯍꯝ ꯑꯍꯝ ꯍꯣ ꯈꯧꯗꯦꯝꯖꯔꯤꯌꯦ ꯑꯍꯝ ꯑꯍꯝ ꯇꯥꯔꯕꯗꯤ ꯈꯧꯗꯦꯝꯂꯛꯑꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯅ ꯌꯨꯝꯖꯥꯎꯔꯣꯝꯗꯒꯤ ꯄꯔꯞ ꯂꯥꯛꯑꯒ ꯍꯩꯃꯥ ꯃꯁꯤꯗꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦꯗꯅ ꯁꯣꯏꯗꯅ ꯁꯅꯥ ꯀꯩꯊꯦꯜ ꯇꯥꯈꯤꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯟꯒꯗꯕꯁꯨ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯃꯊꯨꯝ ꯃꯔꯥꯝ ꯍꯧꯔꯤ ꯌꯦꯡꯕꯤꯌꯨ ꯌꯥꯔꯣꯏ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯇꯣꯃꯥꯂꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯅ ꯇꯨꯡꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯤꯕꯗꯨ ꯎꯗ꯭ꯔꯤ ꯃꯥꯒꯤ ꯂꯥꯎꯐꯝ ꯊꯣꯛꯄ ꯑꯗꯣ ꯑꯗꯨꯝ ꯂꯥꯎꯔꯗꯨꯅ ꯑꯍꯝ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯤ ꯃꯗꯨꯗ ꯃꯟꯖꯨꯔꯤꯅ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦꯅꯦ ꯀꯅꯥ ꯀꯔꯤ ꯑꯃ ꯎꯔꯒꯦ ꯀꯗꯥꯏꯗꯅꯣ ꯂꯥꯎꯔꯤꯕꯗꯨꯕꯣ ꯑꯦ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯉꯁꯤꯗꯤ ꯇꯨꯂꯁꯤꯄꯨꯡ ꯋꯥꯏ ꯇꯩꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯊꯣꯛꯂꯝꯗꯥꯏꯗ ꯑꯍꯝ ꯑꯍꯥ ꯍꯥꯏꯔꯛꯎ ꯍꯥꯏꯗꯥꯏꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯖꯨꯔꯤꯗꯨ ꯁꯤꯊ ꯅꯣꯛꯂꯒ ꯍꯨꯏꯅꯤ ꯑꯩꯅ ꯂꯥꯟꯗꯧꯔꯤꯗꯅ ꯉꯁꯤꯗꯤ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯌꯨꯛꯁꯤꯗ ꯍꯥꯏ ꯁꯦꯟ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯌꯨꯝ ꯑꯃꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯃꯥ ꯍꯣ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯗꯣ ꯁꯦ ꯅꯪꯁꯨ ꯇꯥꯎ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯁꯥꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯑꯃ ꯉꯔꯥꯡ ꯂꯥꯛꯂꯝꯃꯦ ꯅꯪꯁꯨ ꯇꯥꯔꯝꯂꯅꯤ ꯍꯣꯏꯅꯤ ꯑꯩꯁꯨ ꯇꯥꯔꯤꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯍꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯔꯥꯡ ꯂꯥꯛꯂꯝꯂꯤꯕ ꯁꯥꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏꯗꯨꯅ ꯁꯣꯛꯄ ꯄꯟꯕ ꯉꯝꯗꯅꯕ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯒ ꯁꯦꯟ ꯂꯧꯔꯒꯗꯧꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯍꯥꯏꯕ ꯋꯥꯁꯤꯃꯕ ꯃꯊꯣꯡ ꯂꯥꯏꯃꯤꯅꯁꯨ ꯆꯥꯗꯦꯗꯀꯣ ꯆꯠꯄꯤꯔꯨꯅꯨ ꯍꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯁꯣꯔ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯕꯅꯤꯀꯣ ꯃꯈꯣꯏ ꯕꯕꯥꯒꯤ ꯆꯂꯥꯛꯇꯣ ꯈꯪꯂꯛꯄꯗꯅꯦ ꯃꯈꯣꯏ ꯕꯕꯥ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏ ꯕꯨꯗꯨꯕꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈꯤꯕꯗꯨꯗꯤ ꯑꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯍꯥꯏꯔ ꯃꯌꯥꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯗꯦꯁꯗ ꯆꯦꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯍꯥꯏꯔꯗꯤ ꯑꯩ ꯅꯠꯇꯅ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯑꯩ ꯀꯥꯟꯗꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ ꯑꯩ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯠꯅꯅꯕ ꯇꯧꯈꯤꯒꯦ ꯍꯣꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯣꯛꯇꯤ ꯀꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯨꯗꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯨ ꯃꯥꯡꯒꯣꯜꯗ ꯈ꯭ꯋꯥꯡꯒꯤ ꯏꯌꯣꯡ ꯇꯤꯡꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯁꯣꯝ ꯑꯣꯖꯥꯁꯤ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯅꯤ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯍꯥꯏꯗꯅ ꯁꯦꯠ ꯀꯥꯏꯔꯤꯕꯗꯣ ꯑꯩꯅꯤ ꯑꯣ ꯑꯣꯖꯥ ꯀꯔꯤ ꯊꯕꯛꯀꯤ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯗꯨ ꯏꯃꯨꯡ ꯆꯪꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯂꯣꯗꯨ ꯈꯪꯒꯨꯝ ꯀꯩꯒꯨꯝ ꯏꯊꯛ ꯊꯛꯀꯠꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯅ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯣꯖꯥ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯣ ꯌꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯊꯧꯒꯥꯏ ꯂꯩꯕꯒꯤꯅꯣ ꯏꯕꯦꯝꯃ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃꯒꯤ ꯌꯨꯝꯁꯤꯗ ꯉꯔꯥꯡꯁꯤ ꯁꯥꯃꯤꯂꯥꯏ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯏꯕꯦꯝꯃꯁꯨ ꯇꯥꯔꯝꯂꯒꯅꯤ ꯈꯜꯂꯤ ꯇꯥꯗ꯭ꯔꯅꯦ ꯍꯣꯏ ꯇꯥꯖꯩ ꯑꯣꯖꯥ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯁꯤꯔꯥ ꯍꯥꯏꯗꯅ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯕꯦꯝꯃ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣ ꯑꯩ ꯂꯩꯔꯤꯉꯩ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯟꯒꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯁꯥꯃꯤꯂꯥꯏꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯑꯩ ꯂꯩꯇꯥꯏꯅꯒꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯍꯥꯛ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯑꯩ ꯊꯧꯁꯨ ꯇꯧꯕꯤꯔꯝꯒꯦ ꯍꯥꯏꯗꯅ ꯑꯩ ꯊꯑꯣꯏꯅ ꯃꯈꯣꯏ ꯑꯅꯥꯕ ꯑꯅꯤ ꯑꯍꯨꯝ ꯌꯨꯝꯗ ꯐꯝꯍꯜꯂꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯝꯃ ꯑꯣꯖꯥ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯌꯥꯝꯅ ꯐꯕ ꯑꯣꯖꯥꯅꯤꯅꯦ
ꯃꯥꯒꯤ ꯃꯥ ꯌꯦꯡꯂꯒ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯝꯃ ꯑꯣ ꯐꯔꯦꯗ ꯑꯣꯖꯥ ꯑꯣꯖꯥꯅ ꯂꯩꯇꯥꯏꯅꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯔꯣꯏ ꯑꯗꯨ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝꯗꯤ ꯆꯪꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅ ꯇꯝꯐꯥꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯁꯃꯤꯂꯥꯏꯕꯨ ꯂꯩꯇꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯍꯨꯟꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯗꯈꯤꯅꯥꯗꯤ ꯑꯩ ꯂꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯏꯀꯩ ꯃꯔꯤ ꯂꯪꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯃꯜꯗꯤ ꯈꯔ ꯍꯟꯖꯤꯜꯂꯛꯎꯗꯅ ꯑꯣꯖꯥ ꯁꯦꯜꯕꯨ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯂꯨꯄꯥ 50ꯗꯪ ꯍꯦꯛ ꯍꯟꯖꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟꯗꯣ ꯇꯝꯐꯥꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯉꯔꯥꯡ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯡꯈꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯪꯈꯤꯕꯗꯨ ꯎꯈꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯁꯥ ꯑꯗꯨ ꯊꯤꯕ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯍꯧꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯗ ꯁꯦꯟ ꯑꯗꯨ ꯄꯤꯈꯤ ꯃꯗꯨꯗ ꯃꯟꯖꯨꯔꯤꯅ ꯃꯈꯣꯏ ꯕꯕꯥ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯃꯤꯂꯥꯏ ꯊꯤꯕ ꯆꯠꯈꯤ ꯌꯨꯝꯗꯁꯨ ꯆꯪꯉꯛꯑꯒ ꯃꯈꯣꯏ ꯕꯕꯥ ꯍꯪꯉꯝꯃꯤ ꯁꯃꯤꯂꯥꯏꯗꯣ ꯃꯁꯛ ꯇꯥꯛꯍꯟꯒꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏ ꯕꯕꯥꯅ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯆꯠꯈꯤꯕꯅꯤ ꯍꯥꯏ ꯑꯁꯦꯡꯕ꯭ꯔꯅꯦ ꯃꯃꯥ ꯏꯁ ꯑꯗꯨꯗꯤ ꯂꯨꯗꯧꯔꯤꯗ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯈꯪꯕꯁꯨ ꯅꯠꯇꯦ ꯀꯔꯝꯅ ꯁꯃꯤꯂꯥꯏ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯍꯣ ꯑꯗꯨꯅꯤ ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕꯒꯤ ꯃꯍꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯃꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄꯇ ꯅꯠꯇꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯒꯗꯧꯔꯦꯗꯅ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯃꯤ ꯇꯥꯈꯤꯅꯤ ꯉꯝꯅ ꯉꯝꯅꯕ ꯈꯨꯝꯕ ꯇꯥꯕꯅꯤ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯈꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯁꯃꯤꯂꯥꯏ ꯊꯦꯡꯅꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯁꯃꯤꯂꯥꯏꯅ ꯆꯪꯈꯤꯕꯗꯨ ꯎꯃꯪ ꯑꯁꯤꯗꯅꯤ ꯍꯥꯏꯕ ꯁꯣꯏꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯅꯣꯏ ꯃꯗꯨꯗ ꯉꯔꯥꯡ ꯂꯩꯀꯥꯏ ꯉꯥꯛꯈꯤꯕ ꯋꯥꯌꯦꯜ ꯁꯪꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯥꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯣ ꯅꯈꯣꯏ ꯋꯥꯌꯦꯜ ꯁꯪꯗꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏ 4 ꯈꯛꯇꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯔ ꯇꯥꯕ ꯊꯦꯡꯅꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯃꯤꯂꯥꯏꯅ ꯃꯤ ꯆꯥꯕꯒꯤ ꯃꯤꯗꯨꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯥꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯂꯦꯞꯂꯒ ꯃꯅꯝ ꯄꯣꯂꯞ ꯇꯧꯕ ꯁꯥ ꯑꯃ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗ ꯆꯤꯛꯇꯨꯅ ꯍꯥꯏꯗꯠꯄꯗ ꯃꯈꯧꯔꯤ ꯑꯗꯣ ꯆꯕꯥꯛ ꯑꯃ ꯁꯤꯠꯇꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗꯒꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯃꯥꯡꯂꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯣ ꯍꯥꯠꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯁꯥ ꯑꯗꯣ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯇꯔꯨꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯤ ꯃꯈꯣꯏ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯋꯥꯡꯂꯕ ꯎꯇꯣꯟ ꯑꯃꯗꯒꯤ ꯁꯥ ꯑꯗꯣ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯀꯣꯛꯇꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯅꯕꯗ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯇꯨꯝꯕꯥ ꯀꯥꯏꯕꯒꯨꯝ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯏꯅ ꯄꯨꯡꯉꯥꯡ ꯍꯩꯊꯔꯛꯂꯤ ꯂꯥꯟꯃꯤ ꯑꯅꯤꯒꯤ ꯑꯁꯤꯕ ꯃꯁꯥꯗꯒꯤ ꯍꯩꯊꯔꯛꯄ ꯏꯈꯦꯡꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯥꯗꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯔꯝꯂꯒ ꯎꯊꯛꯇ ꯌꯥꯡꯅ ꯆꯦꯟꯈꯠꯈ꯭ꯔꯤꯕ ꯁꯥ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯃꯗꯨꯗ ꯁꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯨꯡꯂꯒ ꯁꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯎꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯑꯀꯟꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯁꯤꯟꯈꯤ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯊꯥꯒꯠꯅꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯁꯥ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯊꯕꯥꯛ ꯐꯥꯎꯅ ꯂꯦꯡꯂꯤꯕ ꯇꯥ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗꯒꯤ ꯇꯞꯅ ꯁꯠꯂꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯀꯤꯕ ꯑꯃꯗꯤ ꯉꯛꯄꯅ
kham theng lei maduga loinana sa aduna tawribado kumhai gumna yengduna lei masidagi sa aduna ta ado satlaga safu kanna lami mako aduda langsilai maduda lami mako aduna ta adu mana pairiba sungoi aduna yamna haina ngakthoki madudagi sa aduna lami mako adu tamna songsillakpada lami mako aduna khonglai thuna songthoklaga magi lami amada atopa ta ama piraknaba haiki khudak aduda atopa ta ama lami amana piraklei masdagi sa aduga lami mako aduga akanba lan tawraklei leiriba lami sing aduna su mateng pangsingduna sa aduda makhoi na pairakpa tienna matang sana kaptuna sa aduda landarami maduda sa ado ngasai makhoi na uriba masak adu hongdokhre handakti zawbasu hengalakli aduga masada thangten amata sangkhidrei masidagi sa aduna nganglaga maga lamba tawriba lani makok ado makhut nama thadatkhi maruda lani makok ado naman khiduna yamna kanna laurami asomna lauringai sa aduna lani makok adugi mathabakta sa aduna akanba safu amaga loinana makhong pakna kawda lanmi ado mathabak kaiduna iwoduna yaibi mangle masidagi atopa lami singdu mathwai hingnaba samji khaiduna chenarakle maruda sa aduna tanaduna mangak thadatuna halami asumna lakliba lami punamak hatlaba matung sa ado mafam marudagi chatkre somdana sana kunungda samilai thiba chatkiba lami amata halaktaba amati mawa mapau amata tadaba aduda ahenba lami khara mafam maruda chatnanaba ningthauna hairami maduda phamnaiba amana ningthauda lanmi thadringai amaibi tana hobuna phagadra haina hangatlami maruda ningthauna maduna chunggadaba mali haiduna sana kunungi amaiba loya lakpapu kauduna yenghalli maruda amaiba aduna ningthauda lanmi singdu sire natraga hingli haiba aina haiba ngamdrei maramdi makoi aina uba phangdrei maramdi makoina thiba chatkriba mayamna samilai haina khangnariba sa aduna makoibu khanjinduna thamli amaiba adugi wafam adu tabada ningthauna karigino sa aduna khanjinduna thamlibadi haina hangni maruda amaiba aduna bakmen tahandana bani samilai haina mayamna kinariba sa ase sa nati mahak lai makhal amani aduna lanmi thabagi kanaroi laison tinson tawduna mabu maithiba pigadabani amaiba adugi wafam adu tabada ningthau aduna adudi oja amaiba kanabu nekani oja amaiba na ngamloidra haina hangbada amaiba aduna ainadi ngamloi kaisum sangda leidiba amaiba nongden khomanati ngamgani haina hairi masdigi ningthauna amaiba nongden khombabu hayeng ayukki darbar nangnaba porakkadabani haina sanaya thang pikhrei masidagi lanmi ama wayal sangda lakli aduga ngasai satkhiba lanmi singdu siram lagani haina pau pikhi amadi hayeng darbar nangnaba amaiba nongden khombabu sana kunungda pugani haina khanghallami asumna matamdu haukhre numit adugi numidangda amaiba nongden khombagi manakta mabu sangnabagi damak santri ama lakli maduda amaiba nongden khombana ngahan khai taba santri di kadai da chatkra anouba ma sinbagi matam yaurabro na khoi gisibo anouba santri ama lakliba sinadi kamdoriba jano maduda lanmi aduna oja maiba ojagi asida santri taramba nupa adu ngasi samilaiga mayoknaba chatkibadagi halaktre mayamna hainabada makhoi chatkibasing adu siram lagani samilaina loina halaga salam lagani hairi adubu konungi oja amaibanadi samilai kawba sa laite mado lai phataban onba karigumba samu ngamu soidana oiramgani hairi aduna madu asingba khangdoknanaba hayeng ayukki darbar nanganaba oja su sana kunungda pugadoribani hai ngai khon he aidi karigi ningthogi darbar aduda yaugadoriba aidi phamnaiba sunatana oja ge hai singba punamak mayamna khangi aduna ojana handaki matang asida laitai nadrabati khul asigi awaba kokani haibasi mayamgi thajabani oja aduna ojabu ningthongna laitainana ba haige haidana kawbu oiramba yai oja fare hayeng chatlaga karino haibato
ꯍꯪꯂꯨꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯗꯤ ꯀꯌꯥ ꯌꯥꯝꯅ ꯁꯣꯛꯂꯦ ꯍꯥꯏꯒꯦꯅꯦ ꯑꯣꯖꯥ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯁꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯅ ꯁꯥꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯇꯥꯟꯈꯤ ꯍꯥꯏ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨ ꯀꯜꯍꯧꯕꯅꯤ ꯍꯥꯏ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯨꯄꯤꯗꯨ ꯁꯥꯃꯤꯂꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯅ ꯁꯥꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯁꯥꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯌꯦꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯍꯥꯛ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯆꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯃꯥꯒꯤ ꯈꯨꯕꯥꯛ ꯑꯗꯨ ꯁꯣꯛꯍꯜꯂꯒ ꯃꯥꯒꯤ ꯏ ꯑꯗꯨꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯥꯅ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯤꯕ ꯂꯥꯏꯃꯨ ꯍꯟꯖꯕ ꯀꯧꯕ ꯂꯥꯏ ꯑꯃ ꯉꯁꯤ ꯑꯍꯤꯡ ꯀꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯉꯥꯏꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯨꯝꯂꯝꯗꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯄꯨꯝꯕ ꯃꯨꯠꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯑꯗꯨꯁꯨ ꯈꯨꯇꯨꯝ ꯑꯃꯗ ꯇꯨꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯥ ꯑꯣꯜꯂꯕ ꯏꯟꯗ꯭ꯔꯖꯤꯠ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯑꯗꯨ ꯂꯣꯛ ꯈꯨꯔꯛꯏ ꯏꯃꯨꯡꯗ ꯂꯣꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯃꯥꯡ ꯊꯣꯡ ꯁꯣ ꯂꯣꯟꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯥꯒꯤ ꯀꯜꯂꯕ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯗꯣ ꯀꯧꯈꯥꯏꯔꯝꯃꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯏꯕꯣꯇꯣꯟꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯀꯞꯂꯛꯂꯦ ꯃꯗꯨꯗ ꯇꯝꯐꯥꯅ ꯀꯞꯇꯅꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯆꯤꯟꯁꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯇꯝꯐꯥ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯁꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯁꯨꯝ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯁꯣꯝꯗ ꯂꯧꯁꯤꯡ ꯂꯩꯔꯕꯤ ꯇꯝꯐꯥꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯥꯅ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯊꯝꯈꯤꯕ ꯃꯩꯅꯝ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯀꯟꯅ ꯂꯪꯈꯤ ꯃꯩꯅꯝ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯃꯥꯅ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯏꯃꯨꯡ ꯑꯗꯨ ꯃꯩ ꯊꯥꯟꯗꯕꯅ ꯃꯝꯕꯅ ꯈꯝ ꯊꯦꯡꯂꯩ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯂꯒ ꯂꯩꯔꯤ ꯃꯗꯨꯗ ꯃꯄꯥꯟꯗꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯎꯕ ꯃꯔꯝꯅ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅ ꯀꯥꯡꯈꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯒ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯎꯍꯧꯕꯗꯒꯤ ꯃꯥꯁꯨ ꯇꯥꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯕ ꯐꯪꯗꯕꯗꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯤꯕ ꯑꯗꯨ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯆꯂꯥꯛ ꯑꯃꯅꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯗꯦ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯁꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯞꯅ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯅꯕ ꯊꯣꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯃꯔꯛꯇꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ
ꯇꯝꯐꯥꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯌꯥꯎꯈꯤꯗꯦ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯅꯕ ꯌꯥꯏ ꯁꯃꯤꯂꯥꯏꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯕꯨꯗꯤ ꯀꯟꯕ ꯄꯥꯝꯈꯤ ꯀꯔꯤꯒꯨꯝꯕ ꯏꯕꯣꯇꯣꯟꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯍꯥꯛ ꯐꯥꯕꯗ ꯏꯕꯣꯇꯣꯟꯁꯨ ꯌꯥꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯏꯕꯣꯇꯣꯟꯕꯨ ꯃꯥꯅ ꯂꯨꯝꯂꯤꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯛ ꯑꯗꯨꯗ ꯊꯅꯝꯂꯒ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯃꯤꯂꯥꯏꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯁꯃꯤꯂꯥꯏꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯔꯛꯅꯈꯤꯗꯦ ꯑꯁꯨꯝꯅ ꯇꯝꯐꯥ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯐꯥꯗꯨꯅ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯏꯕꯣꯇꯣꯟꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯂꯥꯏꯅ ꯈꯣꯡꯕ ꯑꯃꯗꯤ ꯇꯝꯐꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯃꯛ ꯇꯥꯔꯤ ꯃꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯑꯣꯏ ꯇꯨꯃꯤꯟꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯏꯕꯣꯇꯣꯟꯅ ꯀꯞꯄꯗꯤ ꯇꯥꯈꯤ ꯃꯁꯛꯇꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯔꯛꯂꯒ ꯏꯕꯣꯇꯣꯟ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯒ ꯏꯕꯣꯇꯣꯟꯅ ꯀꯞꯂꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤ ꯃꯗꯨꯗ ꯏꯕꯣꯇꯣꯟꯗꯣ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯣꯇꯣꯟꯕꯨ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯇꯝꯐꯥꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯉꯥꯁꯤꯜꯂꯒ ꯊꯅꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯁꯣꯜ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈꯤꯕꯅ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯁꯣꯜ ꯂꯣꯜꯂꯕ ꯌꯨꯝ ꯑꯃ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯣꯇꯣꯟꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯁꯃꯤꯂꯥꯏꯗꯨ ꯎꯍꯧꯕ꯭ꯔꯥ ꯀꯔꯝꯅ ꯇꯧꯏ ꯅꯪꯒꯤ ꯄꯂꯦꯝ ꯇꯝꯐꯥꯕꯨ ꯀꯔꯝꯅ ꯐꯥꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯏꯕꯣꯇꯣꯟꯅ ꯃꯥꯅ ꯎꯍꯧꯕ ꯈꯪꯖꯍꯧꯕ ꯄꯨꯝꯕ ꯇꯝꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯇꯟꯖꯥ ꯑꯃ ꯐꯪꯂꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯁꯣꯛꯍꯟꯗꯨꯅ ꯏ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯧꯒꯦ ꯈꯜꯂꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯔꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯕు ꯉꯥꯛ ꯁꯤꯜꯂꯨꯅꯕ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯍꯟꯖꯕ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯨꯝ ꯑꯗꯣ ꯊꯣꯡ ꯁꯣꯜ ꯂꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯍꯟꯖꯕ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯨ ꯁꯣꯜ ꯂꯣꯜꯍꯧꯋꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯇꯝꯂꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯍꯥꯛ ꯀꯤꯗꯨꯅ ꯃꯄꯥꯝꯗ ꯂꯩꯔꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤ ꯃꯍꯥꯛ ꯇꯨꯝꯊꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯥꯐꯨ ꯀꯟꯅ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯇꯝꯐꯥꯅ ꯍꯦ ꯁꯃꯤꯂꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕꯇ ꯍꯣꯠꯅꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯑꯩꯕꯨ ꯁꯃꯤꯂꯥꯏ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯝꯐꯥꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯦꯠꯈꯥꯏꯈꯤ ꯑꯗꯨꯒ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯄꯗ ꯇꯝꯐꯥ ꯎ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯍꯟꯗꯛ ꯁꯃꯤꯂꯥꯏ ꯍꯥꯏꯗꯅ ꯁꯥ ꯃꯔꯛ ꯀꯩ ꯃꯔꯛ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯩꯇꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯏꯅꯤꯡꯊꯧ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯥꯔ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯗꯣꯛꯂꯒꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯟꯖꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯗꯨꯅ ꯅꯤꯡꯊꯧꯅ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤꯗꯃꯛ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯑꯁꯣꯡꯕ ꯃꯆꯤ ꯑꯃꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯉꯔꯥꯡ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥ ꯁꯃꯤꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤꯕꯅ ꯃꯈꯣꯏ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯏ
asumna mahakna magi lekai yokchilakpada lekai gi mising salup tinsinnaduna amaga wari sanaribadu uki leiriba miyam adunadi amaiba nongden khombabu masak khangdre maduda amaiba nongden khombana karino lekai gi mising asina aibu uraga kaudriba asibo hojik sima khoina aibu waroriba zatla haina khanjaki asumna khanna asum lakpana hojikti magi yum yori matam matuda magi yumda lekai gi mi mayam ama tilami maduda nongden khombana karigumba thodok amati thokle haiba mahak khangle masidigi mahak pakhatladuna magi sagol ado thanamlaga mayam lariba adomda parap changi mayam su mangonda loina jingner maduda nupa amada nongden khombana ipal yum sibu kana kaido ba yawraki mayam tilam lisibo ibungo nangbu kana none kari thagwai gi damakta mafam masida laklibano se ai haige yumsei maming leiraba amaiba nongden khomba hariba maiba dugi yumni ngarang sei magi nupi tamphadu samilai na phakre ni bungo nupa aduna tampha samilai na phakre haiba hek tabaga nongden khombadu khangsau sauduna yamna kanna lauri aduga aigi isa ibu tondi hain hangi wahang adu tabada mayamdu lakliba si amaiba nongden khombani haiba khanglakli masida hojik wari sanakiba nupa aduna amaiba nongden khombabu tapthanaba haiki aduga thukriba thodok asi sana konungda hairunaba masanupa iboton ga loinana miyoi khara sana konungda chatki haina paw tamlami masidagi amaiba nongden khombana mayamna ibu sakhangriba si karigina khoina ibu kawno nakhoisu samilaina sumkhrabro amaiba nongden khombana mayamda laurakpaduda maga ware sanakiba nupa aduna ibungo amukta tapthau nangdi tha kaya kaisum sangda leirore nakoisu angakpa phangna sangle nasamsu ifa phana sangle tha kaya ga urudabaga nasaktuna ga wonbaduga aikhona nasak khangludabani nang saunuko phare ipan hojikti ai laklabanina lekai khullasigi awaba pumba koklagani phare mayam ngahak lebi hukho ai lai amukta khoirum lukhige asi hairaga magi hingkholda man lasariba lai adugi manakta sanglaklaga mamit uisinduna thukliba thodok asi kari karamna tawna thuklibano haina yenglaklei masidagi punamak khanglei mayamna kinariba samilai hariba asi amaiba indrajitna onbani haiba mahak khanglei masidagi mahak phuk haugatuna mayamge manakta amuk laklaga mayam amaiba indrajitsi kayamna thajabibage mana haibada yariba sibu karigino wahang atu tabata mapan aduna ibungo mana khulleikai asigi yummama mana lai sanaraga mai thadokre aduga miyoi ani su hatkre masidagi mayamna mabu haranaba chairak pinaba magi mayumda chatpada mahak leiramde desada chenkre haidana ibungo mana lai sanaraga leikai asigi yummai thai haibasidi karamna khanglibano ipal ngaha nongma laimu mayam amana leikai khulasida tamnarakpadagi mayamna mabu kauba chatli adubu matamduda mahakna walak amada lai sanarami hai madu uruba mabu kauba chatpa mi singsu mana loina hatkhirbani bungo aduga karamna kanana haidana indrajitna makhoi hatli lai sanai haibasidi khangliba mabu kauba chatkiba mi singdi mana loina hatkre haibadaina ibungo matamdu amaiba tomalo su yawi ma dangdi hingobani mana haidana khangbani bungo tomalo phare pan ai thabak ama salukhige nasu nupa ibo ton laklabadi ningthina senabiramu hoi bungo magi damaktadi ai khoi leiri nangna leikai khullasigi awaba se amukta kohon lukoi bungo asumna hainaduna amaiba nongden khombudu amaiba tomalogi yumda lakhi matam aduda somdana tomalogi nupi adu hatuna imungda prap changi aduga tomalobu kauri maduda tomalona maning lomdagi khumli
ꯃꯁꯤꯗꯒꯤ ꯃꯟꯖꯨꯔꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯈꯣꯏ ꯕꯕꯥ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯑꯃꯥꯏꯕ ꯅꯣꯡꯗꯤꯟ ꯈꯣꯝꯕꯗꯣ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯆꯦ ꯇꯝꯐꯥꯗꯣ ꯁꯥꯃꯤꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯔꯤꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯒ ꯂꯥꯛꯂꯒ ꯃꯈꯣꯏ ꯇꯥꯃꯣꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯕꯣ ꯍꯥꯏ ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯕꯨ ꯀꯔꯤꯒꯤ ꯃꯥꯅ ꯂꯥꯛꯇꯣꯏꯕ ꯍꯥ ꯍꯣ ꯃꯈꯣꯏ ꯕꯕꯥꯅ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯇꯝꯐꯥꯗꯣ ꯁꯥꯃꯤꯂꯥꯏꯗ ꯐꯥꯍꯟꯈ꯭ꯔꯤꯕꯗꯣ ꯍꯥꯏ ꯃꯗꯨ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯇꯧꯅꯨꯀꯣ ꯃꯤꯅ ꯇꯥꯔꯒ ꯑꯋꯣꯏꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯅꯠꯇꯦꯅꯤ ꯃꯈꯣꯏ ꯕꯕꯥꯅ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯃꯄꯥꯝꯗ ꯆꯠꯆꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯕ ꯏꯆꯦ ꯇꯝꯐꯥꯗꯨꯕꯨ ꯃꯈꯣꯏ ꯕꯕꯥꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗ ꯊꯝꯂꯨꯕꯗꯒꯤ ꯐꯥꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯧ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯂꯥꯛꯁꯅꯨ ꯃꯥꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯍꯥꯏꯗꯣ ꯑꯩ ꯇꯧꯒꯦ ꯃꯥꯗꯔꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯔꯤꯁꯤꯕꯣ ꯑꯩ ꯁꯣꯛꯈꯩꯅ ꯊꯦꯡꯒꯥꯏꯅꯔꯒ ꯂꯣꯏꯔꯦ ꯇꯥꯅꯤꯡꯗꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯋꯥꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯅꯤꯡꯗꯦꯀꯣ ꯁꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯈꯨꯔꯥ ꯕꯤꯖꯣꯏ ꯍꯣꯏꯗꯅꯦ ꯆꯦꯟꯈ꯭ꯔꯣ ꯑꯩꯅ ꯊꯣꯛꯄ ꯈꯨꯝꯍꯧꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯔ ꯁꯠꯂꯒꯅꯦ ꯍꯥꯠꯆꯈꯤꯅꯤꯀꯣ ꯅꯪ ꯍꯥꯏ ꯃꯃꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯑꯩꯁꯨ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯤꯔꯤ ꯄꯣꯠꯅꯤꯅꯦ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯐꯤꯁꯦ ꯑꯝꯇ ꯁꯠ ꯁꯠ ꯁꯦꯠꯆꯤꯜꯂꯣ ꯑꯗꯨꯒ ꯑꯝꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯅꯕ ꯇꯧꯔꯣꯕ ꯍꯣꯏꯅꯦ ꯀꯗꯥꯏꯅꯣꯅꯦ ꯑꯩꯒꯤ ꯈꯥꯎꯗꯨꯅ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯈꯥꯎꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏ ꯏꯈꯨꯔꯥ ꯍꯣꯏꯗ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯍꯤꯡꯁꯤꯃꯇ ꯂꯦꯛꯀꯦ ꯍꯥꯏꯗꯅ ꯃꯣꯏꯊꯦꯝ ꯇꯧꯔꯨꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯒ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯕꯗꯤ ꯅꯄꯥꯗ ꯌꯥꯔꯗ꯭ꯔꯥ ꯁꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯇꯣꯃꯥꯂꯣꯗꯨ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯇꯣꯃꯥꯂꯣꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣ ꯂꯣꯏꯔꯕ꯭ꯔꯣ ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ ꯅꯐꯤ ꯂꯣꯏꯁꯤꯟꯕꯕꯨ ꯑꯗꯨ ꯀꯨꯏꯔꯕꯗꯤ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯂꯥꯎ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯅ ꯑꯣꯖꯥ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯐꯥꯞ ꯑꯃ ꯍꯥꯏ ꯅꯪꯅ ꯅꯐꯤ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯁꯤꯕꯨꯗꯤ ꯏꯈꯨꯔꯥ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯤ ꯑꯣꯖꯥ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯅꯈꯣꯏ ꯅꯈꯨꯔꯥ ꯎꯅꯒꯗꯕ ꯂꯩ ꯑꯗꯨꯒꯤ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯤ ꯄꯣꯡ ꯆꯠꯅꯗꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯇꯣꯃꯥꯂꯣꯕꯨ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨꯗ ꯇꯣꯃꯥꯂꯣꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯍꯥꯏ ꯇꯣꯃꯥꯂꯣ ꯀꯨꯝꯊꯔꯛꯎ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯂꯣꯁꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯌꯥꯔꯔꯣꯏꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯁꯣꯏꯈꯤꯕ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏꯔꯦ ꯆꯨꯝꯗ꯭ꯔꯅꯦ ꯇꯣꯃꯥꯂꯣ ꯆꯨꯝꯃꯤ ꯑꯣꯖꯥ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪꯕꯨ ꯀꯔꯝꯕ ꯑꯃꯥꯏꯕ ꯀꯅꯥꯗ ꯅꯪꯒꯤ ꯑꯃꯥꯏꯕꯁꯤ ꯇꯝꯃꯤꯕꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯂꯣꯗꯨ ꯀꯞꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯈꯣꯏꯔꯝꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯂꯥꯜꯂꯨꯔꯕꯅꯤꯅ ꯊꯕꯛ ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯅꯪꯅ ꯐꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯑꯍꯤꯡ ꯁꯥꯃꯤꯂꯥꯏ ꯑꯣꯟꯕ ꯇꯥꯕꯅꯤ ꯇꯣꯃꯥꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯑꯩꯕꯨ ꯁꯥꯃꯤꯂꯥꯏ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯃꯤꯕꯨ ꯁꯥ ꯑꯣꯜꯂꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯆꯩꯔꯥꯛꯅꯣ ꯑꯣꯖꯥ ꯃꯁꯦ ꯑꯩꯒꯤ ꯆꯩꯔꯥꯛꯅꯤ ꯍꯌꯦꯡ ꯑꯍꯤꯡ ꯅꯪ ꯁꯥꯃꯤꯂꯥꯏ ꯑꯣꯟꯒꯗꯕꯅꯤ ꯐꯔꯦ ꯉꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯎꯍꯧꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯎꯖꯍꯧꯏ ꯐꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯥꯅꯤ ꯉꯍꯥꯟ ꯃꯈꯥ ꯄꯥꯠꯇ ꯂꯩꯇꯥꯏꯃꯤꯟꯅꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯨ ꯎꯅꯗꯨꯅ
ꯃꯇꯦꯡ ꯅꯤꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯕꯨ ꯄꯨꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯈꯥ ꯄꯥꯠꯇ ꯂꯩꯇꯥꯏꯃꯤꯟꯅꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯗꯨ ꯎꯅꯕ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯡꯗꯨ ꯄꯨꯜꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯍꯟꯗꯛ ꯃꯈꯥ ꯄꯥꯠꯇ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯈꯣꯌꯨꯝ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯏꯅꯕꯗꯨ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯇꯥꯡꯖꯦꯡ ꯅꯤꯄꯥꯅ ꯈꯣꯌꯨꯝ ꯂꯌꯥꯝꯒ ꯄꯨꯟꯅ ꯂꯥꯛꯂꯒ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤꯕ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯏꯄꯥꯅ ꯈꯣꯌꯨꯝ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯒ ꯏꯀꯥ ꯏꯀꯨꯝꯗ ꯇꯥꯏꯕꯪ ꯃꯤꯗ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯨꯛꯇ ꯇꯥꯗꯦ ꯊꯦꯡꯅꯗꯦꯍꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯥ ꯄꯥꯠ ꯑꯁꯤ ꯇꯥꯡꯖꯦꯡ ꯃꯔꯤꯜꯁꯨ ꯅꯠꯇꯦ ꯏꯄꯥ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧꯒꯤ ꯃꯔꯤꯜꯁꯨ ꯅꯠꯇꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯇꯥꯡꯖꯦꯡ ꯏꯄꯥꯅ ꯁꯥꯐꯣꯡꯒꯗꯧꯔꯤꯕꯅꯣ ꯑꯋꯥ ꯑꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨꯅꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯥꯡꯅꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗ ꯑꯣꯖꯥ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯥꯡꯖꯦꯡ ꯏꯄꯥꯅ ꯃꯥꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯄꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯣꯖꯥ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯕ ꯆꯂꯥꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯄꯥꯠꯇ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯌꯥꯝ ꯃꯈꯥ ꯄꯥꯠꯇ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯁꯥꯐꯣꯡꯂꯕꯗꯤ ꯃꯗꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯀꯣꯞ ꯅꯤꯡꯊꯧꯅ ꯃꯇꯥ ꯐꯔꯕ ꯏꯔꯣꯏ ꯂꯥꯕ ꯍꯥꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯄꯥꯅꯕꯨ ꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯁꯨ ꯅꯠꯇꯕ ꯃꯈꯥ ꯄꯥꯠ ꯇꯥꯅ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯀꯗ꯭ꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯄꯥꯠꯇ ꯁꯥꯐꯣꯡꯈꯤꯕ ꯇꯥꯡꯖꯂꯤꯟ ꯑꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝꯗ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯤꯕꯅꯣ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯑꯗꯨꯒꯤꯗꯨꯗꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯤ ꯇꯥꯟꯅꯕ ꯅꯠꯇꯦ ꯂꯥꯟꯒꯤ ꯐꯤꯕꯝ ꯁꯦꯝꯕꯅꯤ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯅꯣꯛꯂꯒ ꯑꯣꯖꯥ ꯃꯌꯥꯝ ꯃꯨꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯂꯤꯟ ꯑꯗꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯁꯨꯡꯅ ꯅꯠꯇꯦ ꯑꯣꯖꯥ ꯃꯌꯥꯝ ꯃꯁꯤ ꯊꯥꯖꯕꯤꯌꯨ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯂꯤꯟ ꯑꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯣꯏꯔꯕꯗꯤ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯔꯨꯕꯒꯤ ꯑꯩ ꯑꯅꯥ ꯂꯣꯏꯗꯨꯅ ꯏꯁꯥꯁꯦ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯔꯨꯕ ꯑꯩ ꯑꯣꯏꯅ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯌꯥꯝꯒ ꯄꯨꯜꯂꯤꯗꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯅꯝ ꯂꯩ ꯃꯌꯥꯝ ꯃꯈꯥ ꯄꯥꯠꯇ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯊꯣꯛꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗꯒꯤ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯂꯩꯇꯥꯏꯅꯕꯁꯤ ꯑꯃꯨꯛ ꯑꯃꯨꯛ ꯇꯧꯏ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯑꯩꯗꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯌꯥꯝ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯁꯥꯟꯅꯔꯝꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯪꯂꯒ ꯈꯪꯗꯣꯛꯂꯒꯦ ꯍꯟꯗꯛ ꯁꯃꯤꯂꯥꯏ ꯍꯥꯏꯗꯅ ꯁꯥ ꯑꯃ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯥꯅ ꯑꯣꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯣꯖꯥ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ ꯅꯣꯡꯃ ꯑꯩꯅ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯇ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯁꯥꯟꯅꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯊꯕꯥꯇꯣꯟꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯃꯥꯏꯕ ꯑꯃꯅ ꯀꯕꯨꯏ ꯀꯧꯋꯩꯕ ꯑꯣꯟꯈꯤꯕꯗꯨ ꯇꯁꯦꯡꯅ ꯃꯗꯨ ꯑꯣꯟꯕ ꯌꯥꯕ ꯂꯩꯋꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯂꯩ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯃꯥꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ ꯃꯗꯨ ꯑꯩꯅ ꯄꯥꯔꯒ ꯅꯣꯡꯃ ꯃꯦꯔꯥꯒꯤ ꯑꯍꯤꯡ ꯑꯃꯗ ꯆꯥꯡꯌꯦꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯌꯦꯠꯄ ꯄꯤꯕꯗꯒꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯝꯗꯥꯏꯗ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗꯗ ꯂꯥꯏꯔꯤꯛ ꯑꯁꯤ
ꯃꯤꯉꯣꯟꯗ ꯄꯤꯕ ꯌꯥꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗꯦꯁꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯂꯦ ꯁꯥꯃꯤꯂꯥꯏ ꯑꯣꯟꯕ ꯉꯝꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯁꯥꯃꯤꯂꯥꯏ ꯑꯁꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯅꯅꯕ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯅꯔꯒ ꯈꯪꯗꯣꯛꯂꯨꯔꯒꯦ ꯑꯗꯨꯗꯤ ꯃꯤꯐꯝꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯃꯌꯥꯝ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗ ꯍꯥꯏ ꯇꯣꯃꯥꯂꯣ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯃꯈꯥ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯁꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯇꯪ ꯇꯧꯁꯤꯟꯁꯤꯀꯣ ꯑꯣꯖꯥ ꯁꯨꯝꯗꯧꯕꯅꯤ ꯃꯇꯝꯁꯤꯁꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯦ ꯑꯗꯨꯅ ꯑꯩ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯕ ꯑꯩ ꯌꯨꯝꯗ ꯆꯥꯛꯈꯨ ꯑꯃꯨꯛꯇꯪ ꯍꯨꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯁꯠ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯍꯥꯏ ꯅꯪ ꯉꯁꯤꯒꯤ ꯑꯣꯏꯅ ꯏ ꯊꯣꯛꯄ ꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯀꯟꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏ ꯋꯥ ꯑꯃ ꯁꯣꯜꯂꯒ ꯍꯌꯤꯡꯈꯣꯏ ꯑꯃ ꯀꯧꯔꯤ ꯑꯗꯨꯒ ꯍꯌꯤꯡꯈꯣꯏ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯈꯥ ꯄꯥꯠꯇ ꯃꯇꯣꯝꯇ ꯃꯈꯥ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯣ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯝꯐꯥꯗꯨ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯃꯤꯠ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯇꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯨꯗꯤ ꯎꯃꯪ ꯑꯗꯨꯗꯒꯤ ꯐꯔꯛꯄ ꯁꯥ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯁꯥꯃꯤꯂꯥꯏꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁꯥꯃꯤꯂꯥꯏ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯠꯇ꯭ꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯅꯪꯒꯤ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯣ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯃꯠꯇ ꯄꯤꯗꯕꯤꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥ ꯑꯗꯣ ꯉꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯇꯝꯐꯥꯒꯤ ꯃꯉꯛ ꯆꯠꯄꯗꯣ ꯄꯥꯏꯔꯒ ꯃꯥꯅ ꯆꯥꯕꯒꯤ ꯑꯍꯤꯡꯕ ꯏꯅ ꯇꯞ ꯇꯥꯔꯕ ꯁꯥꯗꯣꯡ ꯑꯗꯨ ꯇꯝꯐꯥꯒꯤ ꯃꯆꯤꯟꯗ ꯅꯝꯁꯤꯜꯂꯛꯏ इहिंग मनमदुना तंफा हाइनद्रदुना ओखी महांगना ममित पांथोरक्लगा करीनो हाइना येंगबदा लमुकी ई तैरबा सादोंगने हाइबा खंगली मदु खंगबदा तंफा की खिदुना कन्ना कपलगा मफम अरुदगी माइकई खंगदना सेनखी अदुबु अमाइबा इंद्रजिनना ओनबा सा अदुना सोंगसिल्लक्तुना तंफाबु फारगा मसम मदो पाइरगा लाक्तुना सिंगबदा तंफा लैमाइदा साफु कन्ना तुसिनखी सैना अदुना तंफा कन्ना कपखी मसदगी इंद्रजिनना ओनबा सा अदो मफम अरुदगी सत्ख्रे तंफासु कपतुना लैरी असना लैरिङै तंजा अदुदा तंफागी मना कोंगमयादा ngasai amaiba nongden khomna lewa solaga kauraga wa khara haikhiba hayin khoyado tamphagi manakta koipai pairari aduga tamphagi mana kongmayada paisillaktuna nongden khomna hairakpa wahei singadu tamnanaba honari adubu tamphadi khoina mangonda chikadawre khanduna manak aduwaida hauriba tera paibi pambi ama phuglaga hayin khoyadubu tali tanza aduda hayin khoyaduna tampha haina kawri खोंजेल अदु ताबदा तंफा कोयिंग यिंगी अदुबु कनासु लैति मसदगी हयिंग खोयदुना तंफागी सयिंग द तोंगलगा तंफा आई नंगी नपुरोइबा नुंदेन खोमना थारकपनी माना हाइबदा समिलायने नंगबु सुंहाट हालोय मरमदी माना नंगबु हालबदी नंगी नपुरोइबा नुंदेन खोमना समिलायबु इराय लाइना हाटकनी हाइबा समिलायनसु खंगी अदुना माना नंगबु सुंहाट हालोय करीगुंब खरगिदमक सामिलायना नंगबु फारिबनी कीगनु हयेंग अहिंग नोंयाइदा सामिलायबु फाबा लाकनी मतम मदु फावबदी वारसु वाना ngairamu हाइई हयेंग खोय अदुगी वा अदु ताबदा तंफादो वखल खरा चाउथोई मसदगी तंफाना आइसु हयेंगे अहिंग ngairam लगे हौजि आई असोय अंगाम याउदना लेहौवी तमुको हाइना हयेंग खोय अदुदा पाउमेन जरमी
ꯃꯁꯤꯗꯒꯤ ꯍꯌꯤꯡ ꯈꯣꯏ ꯑꯗꯨꯅ ꯐꯔꯦ ꯇꯝꯐꯥ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯣꯡꯗꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯌꯤꯡ ꯈꯣꯏ ꯑꯗꯣ ꯄꯥꯏꯈ꯭ꯔꯕꯗ ꯇꯝꯐꯥꯁꯨ ꯍꯌꯤꯡ ꯈꯣꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯒ ꯍꯩꯃꯥ ꯀꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯏꯕ ꯅꯠꯇꯦ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯂꯤꯕ꯭ꯔꯣ ꯇꯥꯟꯅꯔꯛꯇ꯭ꯔꯣꯕꯅꯤ ꯁꯥꯈꯣꯕ ꯌꯥꯝ ꯁꯥꯅꯤꯡꯈꯣꯕ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯗꯤꯅꯦ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤ ꯅꯠꯇꯦ ꯀꯃꯥꯏꯅ ꯅꯥꯟꯊꯣꯔꯛꯏꯅꯣꯕ ꯑꯁ ꯃꯃꯥ ꯅꯪ ꯁꯤꯗꯤ ꯌꯥꯝ ꯉꯥꯡꯉꯤꯗ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯗꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯍꯥꯏ ꯑꯩꯁꯦ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯃꯈꯣꯏ ꯕꯕꯥꯒꯤ ꯆꯥꯛꯁꯨ ꯍꯥꯞꯇꯅ ꯍꯥꯏ ꯀꯩꯗꯧꯕꯩ ꯅꯪꯗꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯇ꯭ꯔꯤꯕ ꯍꯥ ꯅꯠꯇꯦ ꯑꯩ ꯁꯤꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯩ ꯁꯤꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯀꯔꯤꯅꯣꯗ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯣ ꯇꯟꯗ꯭ꯔꯣ ꯅꯠꯇꯦ ꯃꯈꯣꯏ ꯕꯥꯅ ꯆꯠꯂꯝꯗꯥꯏꯗ ꯆꯥꯛ ꯍꯥꯞꯄꯨꯗꯤ ꯍꯥꯏꯔꯝꯗꯦꯗꯅ ꯑꯩꯁꯨꯅꯦ ꯆꯥꯛꯀ ꯆꯥꯗꯦ ꯅꯆꯥꯅꯨꯄꯥ ꯃꯇꯣꯝꯗꯒꯤꯅꯤ ꯊꯣꯡꯂꯤꯕꯁꯤ ꯑꯩꯅꯦ ꯀꯩꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ ꯍꯥꯏ ꯅꯪꯒꯤ ꯌꯨꯝ ꯄꯥꯟꯕꯗꯣ ꯀꯣꯟꯅ ꯄꯥꯜꯂꯨ ꯆꯥꯛꯇꯨ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯡꯒꯠꯂꯨꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯆꯥꯛꯄꯨꯗꯤ ꯂꯩꯌꯦ ꯏꯟꯖꯥꯡ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯏꯟꯖꯥꯡꯗꯣ ꯑꯂꯨ ꯃꯦꯠꯄꯅꯤ ꯑꯉꯥꯡꯒꯤ ꯑꯩꯅ ꯃꯣꯔꯣꯛ ꯊꯥꯛꯇꯅ ꯃꯦꯠꯄ ꯍꯥꯏ ꯅꯪꯒꯤꯗꯨꯕꯨ ꯍꯦꯟꯇꯥꯛ ꯍꯥꯞꯂꯝꯒꯅꯤꯅꯦ ꯍꯣꯏ ꯍꯥꯞꯄꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯏ ꯊꯣꯛꯄ ꯄꯣꯠ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯨꯍꯤ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒ ꯈꯔ ꯆꯥꯈ꯭ꯔꯒꯦ ꯍꯣꯏꯅꯦ ꯆꯨꯍꯤꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏ ꯊꯣꯛꯄ ꯄꯣꯠ ꯆꯥꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯍꯥꯏ ꯃꯔꯝ ꯂꯩ ꯃꯗꯣ ꯍꯪꯉꯛꯀꯅꯨ ꯀꯗꯥꯏ ꯆꯥꯛꯇꯨ ꯊꯤꯔꯛꯑꯣ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯩ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯗꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯣꯡꯗꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯟ ꯈꯣꯝꯕꯁꯨ ꯃꯥꯅ ꯊꯥꯈꯤꯕ ꯍꯌꯤꯡ ꯈꯣꯏ ꯑꯗꯨꯒ ꯎꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯕꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯃꯕꯣꯛ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯈꯥꯎꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯣꯟꯊꯣꯡꯗꯨꯗ ꯆꯪꯉꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯥꯏ ꯁꯥꯟꯅꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯇꯥꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯁꯥꯟꯅꯕ ꯂꯥꯏ ꯈꯔ ꯂꯥꯛꯂꯤ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯃꯈꯣꯡꯅ ꯀꯥꯎꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯁꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯪꯈꯤ ꯃꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯑꯃꯥꯏꯕ ꯇꯣꯃꯥꯂꯣꯒ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯤ ꯑꯃꯥꯏꯕꯁꯤꯡꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯆꯨꯝꯂꯦ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯁꯤꯟꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯒꯨꯟ ꯂꯩꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯈꯥ ꯄꯥꯠꯇ ꯍꯣꯏꯊꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕꯅꯤ ꯃꯇꯨ ꯂꯩꯇꯥꯏꯅꯕ ꯉꯝꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯦ ꯈꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯗ ꯂꯩꯔꯝꯕ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯃꯈꯥ ꯄꯥꯠꯀꯤ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯇꯦꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ
ꯇꯦꯟ ꯑꯗꯨꯅ ꯁꯃꯤꯂꯥꯏꯗ ꯀꯥꯞꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕꯗꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯌꯥꯝꯁꯤꯡꯕꯨ ꯑꯃꯨꯛ ꯇꯪꯈꯥꯏꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯅꯦꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯅ ꯃꯗꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕꯅꯤ ꯃꯁꯤ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯁꯃꯤꯂꯥꯏ ꯑꯣꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯂꯤꯟꯗ ꯇꯦꯟꯅ ꯊꯥꯕꯗ ꯃꯍꯥꯛꯅ ꯃꯊꯕꯥꯛ ꯄꯥꯏꯗꯨꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕꯗꯨ ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯈꯤꯕ ꯏꯔꯣꯏ ꯍꯥꯇꯝꯗꯨꯅ ꯀꯅꯥ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯁꯨꯟꯗꯔ ꯃꯗꯣ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯧꯈꯤꯕꯅꯤ ꯂꯤꯟ ꯑꯗꯨꯅ ꯇꯁꯦꯡꯅ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗꯤ ꯂꯤꯟꯗꯨꯅ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯡꯖꯦꯡ ꯅꯤꯡꯊꯧ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯀꯧꯈꯤꯕ ꯑꯩꯒꯤ ꯏꯁꯣꯔꯅ ꯑꯣꯜꯂꯕ ꯏꯔꯣꯏ ꯑꯗꯨꯅ ꯉꯝꯈꯤꯕꯅꯤ ꯐꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡꯁꯩ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯋꯥꯌꯦꯜꯁꯪꯗ ꯄꯤꯍꯟꯁꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯃꯌꯥꯝꯁꯨ ꯌꯥꯅꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯨꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯃꯤꯂꯥꯏ ꯊꯤꯅꯒꯗꯕꯅꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯨꯅ ꯀꯔꯝꯅ ꯃꯥꯒ ꯂꯥꯟꯕꯥꯟꯅꯒꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯝꯕ ꯃꯈꯥ ꯄꯥꯠꯀꯤ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯣꯖꯥ ꯁꯨꯟꯗꯔ ꯑꯗꯨꯒꯤ ꯋꯥꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯂꯥꯏꯒꯤ ꯊꯥꯡ ꯌꯥꯏꯑꯣꯏꯕ ꯑꯃ ꯂꯩꯖꯔꯤ ꯃꯁꯤꯅꯗꯤ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯊꯥꯡ ꯑꯗꯨ ꯀꯅꯥꯃꯠꯇ ꯁꯣꯛꯍꯟꯗꯅ ꯑꯩꯅ ꯑꯩꯒꯤ ꯍꯤꯡꯈꯣꯜꯗ ꯂꯥꯆꯔꯤꯕ ꯏꯄꯥ ꯀꯣꯔꯤ ꯐꯥꯕꯒꯤ ꯃꯁꯥꯏꯒꯣꯜꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ ꯋꯥꯕꯤꯒꯅꯨ ꯊꯥꯡ ꯑꯗꯨ ꯂꯩꯕꯅꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯁꯤꯡꯅꯔꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯐꯥꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕꯁꯦ ꯐꯔꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯐꯅꯕ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯅꯇꯨꯡ ꯏꯟꯖꯒꯦ ꯑꯁꯨꯝꯅ ꯇꯤꯜꯂꯝꯕ ꯃꯌꯥꯝꯗꯨ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯌꯥꯝ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯋꯥ ꯈꯟꯅꯔꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯕꯨ ꯁꯃꯤꯂꯥꯏ ꯑꯣꯜꯍꯟꯒꯅꯤ ꯇꯥꯕꯗ ꯑꯃꯥꯏꯕꯁꯤꯡꯗꯣ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯀꯧꯈꯤꯕ ꯍꯌꯤꯡ ꯈꯣꯏ ꯑꯗꯣ ꯑꯃꯨꯛ ꯀꯧꯗꯨꯅ ꯂꯝꯖꯤꯡ ꯍꯜꯂꯒ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯃꯗꯤ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯃꯌꯥꯝꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯪ ꯑꯍꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯣꯏꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣꯗ ꯇꯣꯃꯥꯂꯣ ꯅꯐꯤ ꯂꯧꯊꯣꯛꯂꯣꯏꯕꯣ ꯃꯇꯝꯁꯦ ꯆꯞ ꯆꯥꯔꯦ ꯅꯪ ꯁꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯣꯖꯥ ꯑꯩꯕꯨ ꯃꯥꯟꯒꯗ꯭ꯔꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯟꯕ ꯃꯥꯟꯗꯕ ꯑꯣꯟꯕ ꯇꯥꯕꯅꯤꯕꯣ ꯑꯁꯨꯝꯅ ꯇꯣꯃꯥꯂꯣꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯖꯥꯅ ꯑꯣꯏꯅ ꯑꯣꯟꯕꯤꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯣꯖꯥ ꯑꯩꯅ ꯍꯦꯟꯅ ꯑꯣꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯆꯥꯡꯌꯦꯡ ꯇꯧꯔꯨꯔꯦ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯐꯔꯦ ꯑꯣꯖꯥꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕ ꯑꯗꯨ ꯁꯃꯤꯂꯥꯏ ꯑꯣꯜꯂꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯁꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯆꯦꯟꯊꯣꯔꯛꯄꯗ ꯉꯁꯥꯏ ꯑꯃꯥꯏꯕꯁꯤꯡꯅ ꯇꯤꯡꯗꯨꯅ ꯊꯝꯈꯤꯕ ꯂꯪ ꯑꯍꯤꯡꯕ ꯑꯗꯨ ꯊꯦꯡꯅꯈꯤ मधु थेंबदा इंद्रजितु सादुना कन्न खोंखी मदुदा इंद्रजितना मंगोंदा अमायबा सिंगना लंदारकले खंगबदगी महागना तंफाबु हाटलगे हायना तंफागी मनाक्तमना सोंगसिल्लई तंजादु मक्तदा समिलाई ओलबा तोमालोना सोंगसिल्लतुना इंद्रजितना ओनबा समिलाई अदु साफु कन्न थोमदोखिरमी अदुगा तोमालोना ओनबा समिलाई अदुना तंफाबु पुदुना मफुम अदुदगी चेंथोरकलगा
ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯂꯒ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯄꯤꯔꯝꯃꯤ ꯇꯝꯐꯥꯗꯣ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯎꯖꯕꯗ ꯍꯔꯥꯎꯕꯅ ꯀꯞꯆꯈꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯣ ꯑꯃꯨꯛ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯌꯥꯝꯅ ꯉꯛꯅ ꯇꯣꯃꯥꯂꯣꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯔꯝꯗꯤ ꯇꯣꯃꯥꯂꯣꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯨꯗꯤ ꯃꯨꯁꯤꯟꯃꯨꯏ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯕꯨ ꯇꯣꯃꯥꯂꯣꯅ ꯑꯣꯜꯂꯕ ꯁꯥꯃꯤꯂꯥꯏ ꯑꯗꯨꯅ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯨꯕꯨ ꯑꯆꯧꯕ ꯎꯖꯥꯎ ꯀꯌꯥ ꯇꯦꯛꯄ ꯃꯈꯩ ꯎꯖꯥꯎꯁꯤꯡ ꯑꯗꯨꯒ ꯄꯥꯟꯅꯅ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯔꯕꯁꯨ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯣ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯜꯂꯕ ꯁꯥꯃꯤꯂꯥꯏ ꯑꯗꯨꯅ ꯇꯨꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯩꯊꯣꯔꯛꯂꯒ ꯃꯥꯒꯤ ꯊꯥꯡ ꯌꯥꯏꯑꯣꯏꯕ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯂꯪꯉꯛꯄꯗ ꯁꯥꯃꯤꯂꯥꯏ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯄꯥꯟꯈꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯄꯥꯟꯕꯒ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯋꯥꯟꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯏꯟꯗ꯭ꯔꯖꯤꯠꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯤꯜꯂꯔꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯒꯨꯝꯅ ꯐꯥꯖꯤꯟꯗꯨꯅ ꯋꯥꯡꯂꯕ ꯁꯒꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯂꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯏꯟꯗ꯭ꯔꯖꯤꯠ ꯋꯥꯈꯜ ꯂꯥꯛꯂꯦ ꯈꯪꯕꯗ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯨ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯋꯥꯌꯦꯜꯁꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯌꯥꯝꯗ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯅꯪꯅ ꯃꯃꯥꯡꯗ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯁꯥꯃꯤꯂꯥꯏ ꯑꯣꯟꯗꯨꯅ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯦ ꯋꯥꯌꯦꯜꯁꯪ ꯃꯀꯣꯛ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯆꯩ ꯊꯥꯗꯨꯅ ꯐꯨꯕꯗꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯔꯛꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯄꯨꯛ ꯆꯠꯄ ꯂꯩꯅꯥꯅ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯥꯗꯨꯅ ꯁꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯥꯈꯤ ꯃꯗꯨꯗ ꯑꯩꯅ ꯂꯩꯀꯥꯏꯗ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯐꯥꯎꯕꯗꯪ ꯄꯨꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯣ ꯂꯧꯅꯔꯛꯀꯅꯤ ꯀꯤꯗꯨꯅ ꯀꯅꯥꯃꯠꯇ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯌꯥꯏꯕꯤ ꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯌꯥꯏꯕꯤ ꯊꯥꯈꯤ ꯃꯇꯝꯗꯨꯗꯒꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯇꯨꯝꯅꯕ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯃꯥꯏꯕ ꯇꯝꯕ ꯍꯧꯈꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯅꯥ ꯑꯌꯦꯛ ꯄꯤꯈꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯌꯥꯝꯁꯤꯅ ꯂꯥꯏꯌꯦꯡꯗꯨꯅ ꯍꯦꯛꯇ ꯐꯍꯟꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯃꯥꯏꯕꯁꯤꯡꯅ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯎꯄꯥꯏ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯦꯡꯅꯗꯕꯗꯒꯤ ꯁꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯂꯥꯏ ꯑꯃ ꯑꯣꯟꯗꯨꯅ ꯇꯨꯝꯅꯕ ꯍꯥꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯅ ꯁꯥ ꯃꯥꯟꯕ ꯂꯥꯏ ꯑꯗꯨ ꯑꯣꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯅ ꯃꯈꯥ ꯄꯥꯠꯇ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯌꯥꯏꯑꯣꯏꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯅ ꯁꯥ ꯑꯣꯜꯂꯕ ꯃꯇꯨꯡ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯈꯨꯠꯂꯥꯏ ꯑꯗꯨꯒ ꯑꯣꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯉꯍꯥꯟꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯩꯀꯥꯏ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯒꯗꯕꯅꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯉꯥꯛꯄ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯁꯤꯗꯒꯤ ꯋꯥꯌꯦꯜꯁꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯤꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯪꯂꯤꯡꯕꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯄꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯎꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯃꯥꯂꯣꯗꯨ ꯃꯈꯥ ꯄꯥꯠꯇ ꯂꯨ ꯀꯥꯏꯔꯨꯔꯒ ꯀꯥꯔꯛꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯃꯈꯣꯏ ꯕꯕꯥ ꯍꯥꯏ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯊꯋꯥꯏꯗꯨ ꯚꯨꯠ ꯑꯣꯜꯂꯒ ꯃꯈꯥ ꯄꯥꯠꯇ ꯍꯤ ꯍꯣꯜꯂꯒ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯔꯤꯅꯤ ꯅꯪꯕꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠ ꯍꯥꯏꯕꯗꯣ ꯁꯤꯔꯁꯨ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯕꯗꯨ ꯇꯧꯗꯣꯔꯤꯗ ꯍꯥꯏ ꯃꯃꯥ ꯑꯃꯝ ꯑꯊꯦꯡꯕꯗꯅꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯃꯇꯝ ꯐꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯣꯃꯥꯂꯣ ꯑꯃꯗꯤ ꯃꯟꯖꯨꯔꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯃꯤꯂꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯖꯔꯛꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ